ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝ ꯊꯥꯕꯝ ꯃꯣꯅꯤꯀꯥ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯌꯥꯁꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯣꯏꯔꯤꯕ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯃꯇꯝ ꯈꯔ ꯈꯨꯜ ꯊꯥꯗꯣꯛꯇꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯑꯣꯏꯅ ꯂꯩꯔꯨꯕꯗꯒꯤ ꯃꯇꯝ ꯈꯔ ꯅꯤꯡꯊꯧꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯂꯩꯃꯤꯟꯅꯖꯔꯨꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯥꯒꯤ ꯈꯨꯜ ꯇꯝꯅ ꯍꯜꯂꯛꯄꯗꯗꯤ ꯅꯨꯃꯤꯠ ꯇꯥꯔꯛꯀꯗꯧꯔꯦ ꯑꯗꯨꯅ ꯅꯤꯡꯊꯦꯝ ꯑꯗꯣ ꯃꯗꯣꯝ ꯑꯁꯨꯝꯅ ꯈꯟꯖꯩ ꯃꯇꯝꯁꯤ ꯊꯦꯡꯂꯦ ꯅꯨꯃꯤꯠꯁꯨ ꯇꯥꯔꯛꯀꯗꯧꯔꯦ ꯆꯠꯇꯧꯔꯤꯕ ꯂꯝꯁꯥꯡꯁꯤꯒ ꯑꯩꯕꯨ ꯑꯁꯝꯕ ꯆꯤꯡꯌꯥꯒꯤ ꯂꯝꯕꯤꯗꯨꯗ ꯐꯥꯎꯖꯤꯜꯂꯒ ꯆꯠꯄꯅ ꯐꯔꯗ꯭ꯔꯅꯦ ꯇꯧꯔꯤꯁꯤꯕꯣ ꯑꯗꯨꯅ ꯐꯔꯅꯤ ꯑꯁꯝꯕ ꯂꯝꯕꯤꯗꯨꯗ ꯐꯥꯎꯖꯤꯜꯂꯕꯗꯤ ꯈꯨꯜꯁꯨ ꯊꯨꯅ ꯌꯧꯔꯅꯤ ꯑꯁꯤ ꯈꯟꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯑꯁꯝꯕ ꯆꯤꯡꯌꯥꯒꯤ ꯂꯝꯕꯤꯗꯨ ꯇꯝꯅ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯥꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯆꯦꯜꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯃꯈꯣꯡ ꯈꯣꯡꯃꯥꯡ ꯑꯅꯤꯗꯨ ꯊꯥꯡꯒꯠꯇꯨꯅ ꯀꯤꯅ ꯈꯣꯡꯂꯛꯂꯝꯃꯤ ꯍꯩ ꯀꯔꯤꯅꯣꯅꯦ ꯁꯒꯣꯜ ꯑꯗꯨ ꯃꯃꯥꯏ ꯂꯩꯇꯨꯅ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯅ ꯁꯒꯣꯜꯒꯤ ꯁꯨꯛꯂꯤꯗꯨ ꯄꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯗꯅꯕ ꯍꯥꯏꯅ ꯂꯥꯛꯅꯩ ꯀꯔꯤꯅꯣꯅꯦ ꯁꯝꯃꯗꯣ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯨ ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯊꯦꯝꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯂꯥꯝꯗꯨꯅ ꯅꯥꯟꯕꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯕꯣ ꯁꯤꯁꯦ ꯑꯩꯁꯨ ꯈꯣꯡꯅ ꯆꯠꯂꯒꯦꯁꯦ ꯅꯪ ꯋꯥꯔꯝꯂꯅꯤ ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯊꯦꯝ ꯁꯒꯣꯜ ꯊꯛꯇꯒꯤ ꯀꯨꯝꯊꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯃꯥꯅ ꯆꯤꯡꯗꯨꯅ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯁꯒꯣꯜ ꯑꯗꯨꯗꯤ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯒꯗꯒꯨꯝ ꯊꯥꯡꯂꯣꯏꯗꯒꯨꯝ ꯇꯧꯅ ꯆꯠꯂꯤ ꯃꯥꯒꯤ ꯁꯒꯣꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯦꯝꯁꯨ ꯀꯔꯤꯅꯣ ꯈꯟꯖꯩ ꯑꯁꯨꯝꯅ ꯆꯠꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯎꯕ ꯃꯤ ꯆꯠꯄꯒꯨꯝꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯅꯤꯡꯊꯦꯝ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯎ ꯃꯔꯨꯝꯗ ꯂꯩꯔꯤꯕ ꯕꯨꯠ ꯇꯣꯟꯗꯥꯡꯕꯤ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯗ ꯃꯊꯕꯥꯛ ꯃꯄꯥꯗ ꯊꯝꯗꯨꯅ ꯃꯤꯍꯨꯟꯒꯗꯨ ꯐꯥꯖꯤꯟꯖꯗꯨꯅ ꯍꯣꯏ ꯃꯥ ꯀꯔꯤ ꯈꯨꯐꯖꯅꯣ ꯑꯁ ꯉꯥꯎꯋꯦ ꯍꯥꯏꯕ ꯑꯩꯗꯤ ꯍꯦ ꯑꯩꯒꯤ ꯊꯃꯣꯏ ꯂꯝꯍꯦꯟꯕꯤ ꯅꯪꯕꯨ ꯑꯃꯨꯛꯇ ꯈꯠꯈꯤꯅꯨ ꯀꯩꯗꯧꯔꯒꯦ ꯇꯣꯟꯗꯥꯡꯗꯒꯤ ꯕꯤ ꯍꯥꯞꯆꯤꯜꯂꯒ ꯇꯣꯟꯗꯥꯡꯕꯤ ꯀꯧꯏ ꯑꯩꯍꯥꯛꯁꯦ ꯃꯥꯅ ꯄꯨꯡꯁꯨꯝ ꯁꯨꯕꯤꯈ꯭ꯔꯦ ꯍꯥꯏꯕ ꯀꯥꯟꯅꯗꯦ ꯑꯃꯨꯛ ꯃꯥꯒꯤ ꯃꯇꯨꯡꯁꯤꯗ ꯇꯝꯅꯒꯦ ꯑꯁꯤ ꯍꯥꯏꯅ ꯕꯨꯠ ꯇꯣꯟꯗꯥꯡꯕꯤ ꯑꯗꯨ ꯅꯤꯡꯊꯦꯝꯒꯤ ꯃꯇꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯁꯣꯔꯣ ꯁꯣꯔꯣ ꯇꯧꯗꯨꯅ ꯏꯟꯅꯩ ꯅꯤꯡꯊꯦꯝ ꯑꯃꯨꯛꯁꯨ ꯐꯠ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯀꯩꯅꯣ ꯁꯥ ꯀꯩ ꯑꯣꯏꯔꯖꯥꯠꯅꯣ ꯑꯩ ꯀꯨꯏꯅ ꯄꯟꯊꯕ ꯆꯨꯝꯗꯦ ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯁꯒꯣꯜ ꯃꯊꯛ ꯑꯗꯨꯗ ꯐꯠ ꯇꯣꯡꯈꯠꯇꯨꯅ ꯁꯒꯣꯜ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯈꯤ ꯕꯨꯠ ꯇꯣꯟꯗꯥꯡꯕꯤꯅ ꯑꯩꯃꯥ ꯁꯒꯣꯜ ꯑꯁꯤ ꯄꯥꯏꯒꯩ ꯇꯧꯔꯒ ꯆꯠꯈ꯭ꯔꯦꯅꯦ ꯑꯆꯧ ꯐꯖꯕ ꯄꯥꯈꯪꯁꯤꯕꯨ ꯂꯦꯝꯅ ꯊꯥꯏ ꯍꯥꯏꯕ꯭ꯔꯗ ꯃꯇꯨꯡꯁꯤꯗ ꯇꯥꯟꯅꯒꯦ ꯑꯁꯤ ꯍꯥꯏꯅ ꯕꯨꯠ ꯇꯣꯟꯗꯥꯡꯕꯤꯗꯨ ꯅꯤꯡꯊꯦꯝꯒꯤ ꯃꯇꯨꯡꯗ ꯀꯟꯅ ꯇꯥꯟꯅꯔꯛꯇꯨꯅ ꯅꯤꯡꯊꯦꯝꯒꯤ ꯁꯒꯣꯜ ꯃꯅꯤꯡ ꯑꯗꯨꯗ ꯁꯠ ꯇꯣꯡꯈꯠꯂꯤ ꯅꯤꯡꯊꯦꯝ ꯃꯁꯥꯗ ꯌꯥꯝ ꯍꯩꯅꯗꯕ ꯁꯥꯕꯨꯡ ꯂꯥꯎꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯡ ꯂꯩꯊꯣꯛꯄ ꯇꯧꯗꯅ ꯃꯌꯨꯝꯇꯕꯨ ꯌꯧꯔꯕꯗꯤ ꯈꯟꯅ ꯁꯒꯣꯜ ꯑꯗꯨ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯅ ꯀꯟꯅ ꯊꯧꯔꯤ ꯅꯤꯡꯊꯦꯝꯅ ꯁꯒꯣꯜ ꯀꯟꯅ ꯊꯧꯕꯗꯨꯗ ꯕꯨꯠ ꯇꯣꯟꯗꯥꯡꯕꯤꯗꯨ ꯃꯗꯣꯝ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯍꯣꯏ ꯑꯩ ꯇꯥꯍꯧꯗꯧꯔꯦ ꯑꯁ ꯀꯔꯤ ꯁꯒꯣꯜ ꯈꯨꯊꯧꯅꯣ ꯑꯣꯟꯊꯣꯛꯅ ꯀꯟꯅ ꯊꯧꯈ꯭ꯔꯦ ꯋꯥꯠꯂꯤ ꯑꯩꯒꯤ ꯀꯣꯛ ꯑꯇꯥꯡꯕ ꯁꯤꯗꯩꯁꯤꯗ ꯈꯔ ꯈꯨꯝꯖꯕ ꯎꯔꯥꯁꯤꯡꯁꯤꯁꯨꯅꯦ ꯂꯣꯏꯅ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯍꯣꯏ ꯑꯩ ꯑꯗꯨꯝ ꯄꯥꯏꯒꯦ ꯇꯧꯏ ꯃꯁꯤꯗꯤ ꯇꯥꯍꯧꯗꯅꯕ ꯃꯈ꯭ꯋꯥꯡꯁꯤꯗ ꯍꯦꯛꯇ ꯀꯣꯜꯂꯒꯦ ꯀꯅꯥꯅꯣ ꯑꯩꯒꯤ ꯈꯣꯡꯗ ꯀꯣꯜꯂꯛꯂꯤꯕꯁꯦ ꯑꯁꯤ ꯍꯥꯏꯅ ꯀꯤꯅ ꯌꯦꯡꯂꯛꯄꯗ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯕꯗꯨꯗ ꯃꯥꯒꯤ ꯋꯥꯈꯜꯅ ꯀꯤꯕ ꯍꯦꯃꯟꯗꯅ ꯇꯧꯔꯤꯕ ꯑꯣꯏꯔꯤꯅꯤ ꯈꯟꯖꯔꯝꯃꯤ ꯑꯁꯨꯝꯅ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯅꯤꯡꯊꯦꯝ ꯁꯒꯣꯜ ꯑꯗꯨ ꯄꯨꯟꯁꯤꯜꯂꯝꯗꯨꯅ ꯏꯃꯨꯡꯗ ꯄ꯭ꯔꯔꯨꯞ ꯆꯪꯂꯛꯂꯝꯃꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯆꯥꯛ ꯆꯥꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯅ ꯏꯊꯥ ꯊꯥꯖꯗꯅ ꯌꯨꯝꯗ ꯂꯥꯛꯄꯗꯨꯗ ꯃꯃꯥꯏꯕꯦꯝꯃ ꯇꯣꯝꯕꯤꯅ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯌꯥꯏꯃꯥ ꯀꯔꯤꯅꯣ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤꯒ ꯍꯥꯟꯅ ꯄꯥꯎ ꯆꯦꯜꯂꯛꯇꯅ ꯍꯦꯛꯇ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯑꯩꯗꯤ ꯏꯆꯥ ꯂꯥꯛꯏꯁꯨ ꯈꯪꯗꯕꯅꯤꯅ ꯃꯩꯁꯨ ꯑꯣꯛꯊꯣꯛꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯅꯪꯕꯨ ꯊꯣꯡꯒꯥꯜꯗꯒꯤ ꯀꯧꯔꯛꯄ ꯌꯥꯗ꯭ꯔꯣ ꯑꯗꯨꯒꯤ ꯋꯥꯈꯜꯒ ꯑꯣꯏꯔꯨꯗ꯭ꯔꯦ ꯗꯩꯃ ꯃꯌꯣꯛꯇ꯭ꯔꯁꯨ ꯀꯩꯗꯧꯋꯦꯒꯦ ꯁꯅꯥꯍꯜꯅ ꯏꯕꯨꯡꯉꯣ ꯌꯥꯏꯃ ꯅꯪꯕꯨ ꯂꯥꯛꯀꯗꯕ ꯑꯣꯏꯔꯗꯤ ꯍꯥꯟꯅ ꯄꯥꯎ ꯄꯤꯔꯛꯄ ꯌꯥꯗ꯭ꯔꯣ ꯇꯥꯆꯧ ꯑꯩꯁꯨ ꯌꯨꯝꯗꯒ ꯂꯥꯛꯀꯅꯤ ꯈꯪꯗꯦꯗ ꯉꯁꯥꯏꯗꯣ ꯏꯅꯤꯡꯊꯧꯅ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯂꯩꯖꯧꯔꯣꯅ ꯍꯥꯏꯔꯛꯄꯗꯒꯤ ꯍꯔꯥꯎꯃꯟꯗꯅ ꯑꯗꯨꯝ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥꯅꯦ ꯆꯥꯛ ꯊꯤꯕꯤꯔꯛꯂꯒꯦ ꯃꯌꯥꯝꯅ ꯆꯥꯛ ꯆꯥꯅꯔꯤꯉꯩꯁꯤꯗ ꯅꯪꯁꯨ ꯆꯥꯊꯣꯛꯅꯔꯣ ꯂꯥꯛꯑꯣ ꯍꯣꯏꯔꯩꯅ ꯇꯌꯥꯏ ꯑꯩꯒ ꯆꯥꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯁꯅꯥꯍꯜꯅ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯃꯅꯤ ꯏꯅꯥꯎꯁꯦ ꯐꯝꯃꯨ ꯑꯇꯣꯝꯕꯒ ꯆꯥꯃꯤꯟꯅꯔꯣ ꯆꯥꯛꯇꯣ ꯇꯌꯥꯏ ꯂꯝꯁꯥꯡ ꯂꯥꯛꯄꯗꯣ ꯋꯥꯕ꯭ꯔꯣ ꯋꯥꯗꯦꯗ
ꯑꯩꯗꯤ ꯁꯤꯡꯌꯥꯒꯤ ꯑꯁꯝꯕ ꯂꯝꯕꯤꯗꯨꯗ ꯐꯥꯎꯖꯤꯜꯂꯛꯏ ꯑꯗꯨꯅ ꯀꯩꯁꯨ ꯋꯥꯕ ꯑꯣꯏꯗꯦ ꯑꯗꯨꯗ ꯐꯥꯎꯖꯤꯜꯂꯛꯄꯒꯤ ꯑꯩꯁꯦ ꯌꯨꯝꯗ ꯊꯨꯅ ꯌꯧꯔꯛꯏꯅꯤ ꯑꯗꯨꯒ ꯅꯠꯂꯝꯗ꯭ꯔꯗꯤꯕ ꯀꯗꯥꯏꯗꯒꯤ ꯍꯧꯖꯤꯛꯐꯥꯎ ꯌꯧꯔꯝꯈꯤꯔꯣꯏꯗ ꯅꯤꯡꯊꯦꯝꯅ ꯁꯤꯡꯌꯥꯒꯤ ꯑꯁꯝꯕ ꯂꯝꯕꯤ ꯍꯥꯏꯕꯗꯨꯗ ꯃꯌꯥꯝꯕꯗꯨ ꯉꯛꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯂꯝꯃꯤ ꯄꯣꯏꯔꯩ ꯃꯥꯒꯤ ꯇꯌꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯌꯥꯏ ꯅꯪꯅ ꯑꯗꯨꯒꯤ ꯂꯝꯕꯤꯗꯨꯗ ꯐꯥꯎꯔꯒ ꯂꯥꯏꯗꯨ ꯀꯤꯖꯗ꯭ꯔꯣ ꯑꯗꯨꯒꯤ ꯂꯝꯕꯤꯗꯨ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯅꯕꯅꯦ ꯍꯥ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯅꯩꯌꯦꯕ ꯍꯣꯏ ꯊꯣꯛꯑꯦ ꯍꯥꯏꯕꯅꯦ ꯅꯨꯄꯥꯅ ꯅꯨꯄꯤ ꯁꯥꯕꯤ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯗꯣ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏꯗꯨꯒꯤ ꯊꯣꯛꯐꯝ ꯁꯥꯟꯅꯐꯝ ꯑꯣꯏꯗꯨꯅ ꯂꯩ ꯍꯥꯏꯅ ꯃꯤꯅ ꯍꯥꯏꯅꯩ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯉꯨꯗꯦ ꯍꯧꯖꯤꯛꯇꯗ ꯀꯤꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯏ ꯁꯅꯥꯍꯜꯅ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯐꯥꯎꯔꯨ ꯂꯥꯛꯎꯅꯨꯀꯣ ꯑꯗꯨꯒꯤ ꯂꯝꯕꯤꯗꯣ ꯍꯣꯏ ꯗꯥꯁꯧ ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯊꯦꯝ ꯉꯁꯥꯏ ꯃꯥꯅ ꯂꯝꯕꯤꯗꯨ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗ ꯊꯦꯡꯅꯔꯛꯄ ꯑꯀꯤꯕꯗꯨ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗ ꯍꯥꯏꯔꯨꯗ꯭ꯔꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯝꯕꯤ ꯆꯥꯛ ꯆꯥꯕꯒꯤ ꯀꯣꯜꯂꯨꯈꯥꯛꯇꯨ ꯃꯅꯤꯡꯗ ꯐꯦꯡꯂꯤꯉꯩ ꯋꯥꯄꯟ ꯃꯔꯛꯇꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯕꯨ ꯆꯦꯞꯊꯔꯒ ꯌꯦꯡꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ ꯀꯅꯥꯅꯣ ꯁꯤꯗ ꯃꯤ ꯃꯥꯟꯕ ꯑꯃ ꯑꯩꯔꯣꯝꯗ ꯆꯦꯞꯇ ꯌꯦꯡꯂꯛꯂꯤꯕꯁꯤꯕꯣ ꯑꯁꯤ ꯍꯥꯏꯅ ꯊꯃꯣꯏ ꯑꯗꯨ ꯄꯥꯏꯗꯨꯅ ꯋꯥꯄꯟ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯀꯅꯥꯁꯨ ꯂꯩꯇꯦꯅꯦ ꯍꯨꯔꯥꯟꯕ ꯑꯣꯏꯔꯖꯥꯠꯂꯥ ꯑꯩꯅ ꯂꯥꯛꯄꯁꯤ ꯎꯕꯗ ꯆꯦꯟꯈ꯭ꯔꯤꯕ ꯑꯣꯏꯔꯖꯥꯠꯂꯥ ꯑꯁꯤ ꯈꯟꯅ ꯇꯣꯝꯕꯤ ꯀꯣꯟ ꯑꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯐꯦꯡꯕ ꯍꯧꯏ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯋꯥꯄꯟ ꯃꯔꯛ ꯑꯗꯨꯗ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯇꯧꯔꯛꯂꯝꯃꯤ ꯀꯔꯤꯅꯣꯅꯦ ꯍꯦꯔꯥ ꯃꯁꯤꯗꯤ ꯌꯦꯡꯂꯨꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯛ ꯋꯥꯄꯟꯂꯣꯝꯗ ꯂꯥꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯍꯨꯏ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯩꯃꯥ ꯀꯣꯀꯥꯏ ꯅꯪ ꯑꯣꯏꯔꯦ ꯆꯠꯂꯨ ꯅꯌꯨꯝꯗ ꯅꯨꯃꯤꯗꯥꯡꯁꯤꯗ ꯍꯨꯏ ꯆꯥꯕꯁꯤꯡꯅ ꯑꯃꯨꯛ ꯐꯥꯕꯤꯈꯤꯅꯤ ꯑꯁꯤ ꯍꯥꯏꯅ ꯍꯨꯏ ꯑꯗꯨꯕు ꯇꯥꯂꯝꯗꯨꯅ ꯃꯍꯥꯛꯁꯨ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯁꯨꯝꯅ ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯤꯁꯤꯛ ꯃꯤꯔꯥꯀꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯒꯤ ꯇꯨꯡ ꯏꯟꯅꯗꯨ ꯂꯥꯛꯄ ꯚꯨꯠ ꯇꯣꯟꯗꯥꯡꯕꯤꯗꯨ ꯃꯈꯦꯜ ꯂꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯇꯝꯅꯕ ꯐꯪꯂꯨꯗ꯭ꯔꯕꯤ ꯑꯩꯁꯦ ꯉꯁꯤꯗꯤ ꯏꯅꯤꯡ ꯀꯩꯍꯧꯗ ꯍꯦꯟꯅ ꯇꯝꯅꯔꯨꯈꯤꯒꯦ ꯀꯗꯥꯏꯗꯒꯤ ꯍꯥꯟꯅ ꯇꯝꯅꯕ ꯍꯧꯁꯤꯒꯦ ꯑꯁꯣꯝꯒꯤ ꯑꯋꯥꯡ ꯊꯪꯕ ꯀꯥꯁꯤꯒꯤ ꯑꯣꯏꯅ ꯍꯦꯛꯇ ꯇꯝꯅꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯚꯨꯠ ꯇꯣꯟꯗꯥꯡꯕꯤ ꯑꯗꯨ ꯑꯋꯥꯡ ꯊꯪꯕ ꯀꯥꯒꯤ ꯐꯛꯂꯥꯡꯗ ꯈ꯭ꯔꯣꯛ ꯈꯣꯠꯇꯨꯅ ꯇꯝꯅꯕ ꯍꯧꯔꯛꯂꯝꯃꯤ ꯑꯩꯅ ꯇꯝꯅꯔꯤꯅꯦꯅ ꯇꯧꯔꯤꯁꯤꯕꯣ ꯃꯣꯏꯕꯨ ꯀꯅꯥꯝꯇ ꯇꯥꯗ꯭ꯔꯖꯥꯠꯂꯣ ꯑꯁ ꯑꯩꯁꯦ ꯀꯨꯏꯅꯒ ꯇꯝꯅꯔꯨꯗꯕꯒꯤ ꯇꯝꯅꯕꯩꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯎꯈ꯭ꯔꯦꯕ ꯃꯁꯤꯗꯤ ꯀꯥꯟꯅꯄꯣꯠꯇꯦ ꯊꯣꯡꯅꯥꯎꯁꯤꯗ ꯍꯦꯛꯇ ꯈꯨꯇꯨꯝꯁꯦ ꯇꯥꯁꯤꯜꯂꯒ ꯗꯣꯡ ꯍꯦꯛꯇ ꯊꯤꯜꯂꯒꯦ ꯏꯃꯨꯡꯗ ꯇꯨꯝꯂꯤꯕ ꯄꯣꯏꯔꯩ ꯑꯗꯨ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯁꯥꯄꯣ ꯀꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯤꯜꯂꯛꯄꯗꯨꯗ ꯍꯩ ꯀꯅꯥꯅꯣꯅꯦ ꯃꯤꯒꯤ ꯊꯣꯡꯅꯥꯎꯗ ꯗꯣꯡ ꯊꯤꯜꯂꯛꯏꯗꯣ ꯍꯩꯃꯥ ꯀꯅꯥꯅꯣꯌꯦ ꯁꯤꯗꯤ ꯀꯩ ꯈꯨꯝꯅꯤ ꯍꯣ ꯑꯩ ꯚꯨꯠꯅꯦ ꯏꯁ ꯑꯩ ꯚꯨꯠꯅꯤ ꯀꯀꯥꯏꯗꯅ ꯃꯤ ꯑꯣꯟꯊꯣꯛꯅ ꯎꯁꯤꯠꯈꯤꯗ꯭ꯔꯦꯗ ꯂꯩꯔꯝ ꯈꯪꯅ ꯚꯨꯠꯀ ꯂꯣꯏꯅ ꯍꯧꯖꯤꯛ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯍꯩꯃꯥ ꯀꯤꯍꯦ ꯌꯥꯝ ꯁꯥꯊꯤ ꯁꯤꯗꯤ ꯑꯩꯅ ꯆꯦꯟꯖꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯆꯣꯡꯗꯅ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯍꯤꯛꯅ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ ꯃꯥꯅ ꯍꯤꯛꯅ ꯀꯞꯄꯗꯨ ꯇꯥꯕꯗ ꯁꯅꯥꯍꯜ ꯀꯔꯤꯅꯣ ꯈꯟꯅ ꯃꯗꯣꯝ ꯋꯥꯈꯜ ꯇꯧꯖꯔꯤ ꯀꯅꯥꯅꯣ ꯀꯞꯂꯤꯁꯤꯅ ꯃꯈꯥꯔꯣꯝꯒꯤ ꯏꯇꯩꯃ ꯃꯦꯝꯆꯥꯗꯣ ꯑꯣꯏꯔꯖꯥꯠꯂꯥ ꯇꯥ ꯈꯣꯡꯕꯅ ꯑꯃꯨꯛ ꯐꯨꯕꯤꯔꯖꯥꯠꯂꯥ ꯑꯗꯧꯅ ꯐꯠꯈꯤꯗ꯭ꯔꯕ ꯍꯥꯏꯗꯨ ꯇꯥ ꯈꯣꯡꯕꯁꯤꯁꯨ ꯏꯇꯩꯃꯁꯦ ꯃꯥꯅ ꯍꯦꯛꯇ ꯐꯨꯕꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯅꯨꯄꯤꯁꯦ ꯐꯨꯅ ꯎꯁꯛ ꯑꯣꯏꯅ ꯎꯔꯨꯕ ꯈꯪꯗꯦ ꯋꯥꯅꯤ ꯑꯩꯕꯨ ꯊꯣꯛꯂꯒ ꯌꯦꯡꯉꯨꯁꯤꯔꯅꯦ ꯑꯁ ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯕꯗ ꯌꯥꯎꯕ ꯍꯧꯅꯗꯦꯗ ꯇꯥ ꯈꯣꯡꯕꯒꯤ ꯍꯧꯅꯕꯤ ꯈꯠꯅꯕ ꯈꯥꯝꯗꯣꯛꯄ ꯆꯪꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯂꯧꯖꯔꯣꯅ ꯍꯥꯏꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯀꯅꯦꯕ ꯁꯣꯝꯗ ꯚꯨꯠ ꯇꯣꯟꯗꯥꯡꯕꯤ ꯑꯗꯨ ꯃꯗꯣꯝ ꯑꯁꯨꯝꯅ ꯈꯟꯖꯩ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯇꯪꯊꯥꯗꯨꯅ ꯀꯞꯂꯤꯕꯁꯦ ꯀꯅꯥꯝꯇ ꯇꯥꯕꯤꯗꯦ ꯍꯥꯏ ꯋꯥꯅꯤ ꯑꯩꯅ ꯇꯝꯅꯔꯤꯕꯁꯤꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯅ ꯑꯃꯠꯇ ꯀꯤꯗ꯭ꯔꯕꯖꯥꯠꯂꯣ ꯁꯤ ꯌꯧꯁꯤꯜꯂꯛꯑꯗꯤꯅꯦ ꯑꯩ ꯈꯣꯏꯗꯧꯁꯦ ꯆꯣꯝ ꯁꯥꯎꯒꯠꯂꯛꯀꯗꯧꯔꯤꯗ ꯃꯁꯤꯗꯤ ꯑꯁꯤ ꯍꯥꯏꯅ ꯌꯨꯝꯊꯛ ꯑꯗꯨꯗ ꯆꯣꯡꯈꯠꯇꯨꯅ ꯐꯟ ꯑꯃꯨꯛ ꯆꯣꯡꯉꯤ ꯑꯃꯨꯛꯁꯨ ꯄꯪꯀꯞꯇ ꯀꯞꯄꯤ ꯑꯃꯨꯛꯁꯨ ꯈꯪꯅꯣꯛ ꯅꯣꯛꯏ ꯋꯥ ꯁꯤꯔꯦꯗ ꯇꯝꯅꯕ꯭ꯔꯥ ꯏꯕꯣ ꯑꯩ ꯀꯞꯄꯒ ꯂꯥꯎꯕꯒꯗ ꯈꯅꯥꯎꯁꯦ ꯁꯦꯒꯥꯏꯗꯣꯔꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯁꯅꯥꯍꯜ ꯌꯨꯝꯊꯛꯇ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯤꯕꯗꯨ ꯀꯅꯥꯅꯣ ꯈꯟꯅ ꯌꯦꯡꯉꯤ ꯍꯥꯏꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯃꯥꯅ ꯊꯣꯛꯂꯛꯄꯗꯨꯗ ꯚꯨꯠ ꯇꯣꯟꯗꯥꯡꯕꯤꯗꯨ ꯌꯨꯝꯊꯛ ꯑꯗꯨꯗꯒꯤ ꯐꯟ ꯆꯣꯡꯊꯔꯛꯇꯨꯅ ꯁꯅꯥꯍꯜꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯛꯂꯝꯃꯤ ꯃꯀꯣꯛ ꯃꯔꯨ ꯄꯤꯁꯛ ꯄꯤꯛꯄ ꯃꯁꯝ ꯆꯔꯥ ꯍꯧꯕ ꯃꯃꯤꯠ ꯃꯅꯥ ꯏꯔꯥꯎ ꯂꯥꯎꯕ ꯆꯞꯁꯥꯡ ꯁꯥꯡꯕ ꯚꯨꯠ ꯇꯣꯟꯗꯥꯡꯕꯤꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯐꯝ ꯑꯗꯨꯅ ꯁꯅꯥꯍꯜ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯛꯄꯗꯨꯗ ꯁꯅꯥꯍꯜ ꯀꯤꯃꯟꯕꯅ ꯂꯦꯛꯊꯈꯤ ꯍꯩꯃꯥ ꯋꯥꯟꯊꯈ꯭ꯔꯦ ꯀꯔꯤꯅꯣ ꯐꯖꯕꯤ ꯑꯩ ꯎꯔꯒ ꯋꯥꯟꯊꯔꯤꯕꯁꯤꯕꯨ ꯉꯥꯎꯖꯥꯠꯂꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯐꯖꯃꯟꯕꯁꯤꯗ ꯉꯥꯎꯗꯅ ꯇꯧꯔꯤꯕ ꯑꯣꯏꯔꯤꯅꯤ ꯁꯤꯗꯤ ꯀꯥꯟꯅꯗꯦ ꯀꯩꯗꯧꯐꯝ ꯈꯪꯗ꯭ꯔꯕ ꯑꯩꯒꯤ ꯉꯥꯎꯅꯔꯕ ꯊꯋꯥꯏ ꯑꯁꯦ ꯅꯨꯄꯥꯁꯤꯒ ꯆꯪꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯗꯨꯅ ꯅꯨꯄꯥꯁꯦ ꯈꯥꯕꯩ ꯈꯔ ꯁꯥꯕ ꯃꯈꯩ ꯑꯣꯠꯈꯥꯏꯒꯦ ꯑꯩꯁꯦ ꯌꯥꯝ ꯖꯥꯠ ꯊꯤꯕꯤ ꯚꯨꯠꯅꯤ ꯑꯩꯁꯦ ꯈꯪꯍꯟꯒꯦ
ꯑꯁꯤ ꯍꯥꯏꯅ ꯋꯥꯟꯊꯗꯨꯅ ꯇꯥꯔꯤꯕ ꯁꯅꯥꯍꯜꯒꯤ ꯍꯛꯆꯥꯡꯗꯨꯗ ꯕꯨꯠ ꯇꯣꯟꯗꯥꯡꯕꯤꯒꯤ ꯊꯋꯥꯏꯗꯨ ꯆꯪꯁꯤꯟꯈꯤ꯫ ꯕꯨꯠ ꯇꯣꯟꯗꯥꯡꯕꯤꯅ ꯁꯅꯥꯍꯜꯒꯤ ꯍꯛꯆꯥꯡꯗ ꯆꯪꯈ꯭ꯔꯕꯗ ꯁꯅꯥꯍꯜ ꯑꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗꯒꯤ ꯂꯣꯡꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯃꯤꯠ ꯃꯅꯥ ꯀ꯭ꯔꯣ ꯀ꯭ꯔꯣ ꯑꯣꯠꯇꯨꯅ ꯌꯥꯝ ꯍꯩꯅꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯊꯪꯅꯕꯒꯤ ꯍꯨꯏ ꯑꯗꯨꯅ ꯀꯤꯅ ꯉꯪꯗꯨꯅ ꯂꯥꯛꯇꯨꯅ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯕꯨꯠ ꯇꯣꯟꯗꯥꯡꯕꯤꯒꯤ ꯊꯋꯥꯏ ꯆꯪꯈ꯭ꯔꯕ ꯁꯅꯥꯍꯜ ꯑꯗꯨ ꯍꯨꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯨꯏ ꯑꯗꯨꯕꯨ ꯂꯨꯁꯝꯗ ꯁꯤꯛꯇꯨꯅ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯃꯤꯟ ꯆꯪꯗꯨꯅ ꯍꯤꯞꯊꯈꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯝꯗꯥꯏꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯉꯁꯥꯏꯈꯩ ꯁꯅꯥꯍꯜꯒꯤ ꯍꯛꯆꯥꯡꯗ ꯆꯪꯂꯝꯕ ꯊꯋꯥꯏꯗꯨ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯃꯥꯡꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯕꯗ ꯊꯦꯡꯂꯕ ꯐꯥꯎꯕ ꯁꯅꯥꯍꯜ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯝꯗꯦ꯫ ꯅꯤꯡꯊꯦꯝꯅ "ꯍꯨꯏꯔꯩ ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ?" "ꯑꯩꯁꯨ ꯂꯩꯌꯦ, ꯀꯩ ꯍꯥꯏꯒꯦ ꯇꯌꯥꯏ?" "ꯑꯩꯈꯣꯏꯅꯤ ꯁꯝꯕꯜ ꯇꯦꯛꯊꯔꯤꯕꯁꯦ ꯑꯃꯨꯛꯇ ꯁꯦꯝꯖꯤꯟꯁꯤ." "ꯍꯧꯔꯛꯑꯅꯤ ꯃꯁꯤ ꯅꯨꯄꯥꯁꯤ, ꯃꯥꯅ ꯌꯨꯝꯗ ꯍꯦꯛ ꯂꯥꯛꯑꯕ ꯑꯩꯁꯤ ꯄꯥꯈꯣꯟꯁꯤꯕ ꯍꯧꯔꯗꯧꯅꯤ꯫ ꯀꯩꯗꯧꯕꯒꯤ ꯌꯨꯝꯗ ꯂꯥꯛꯏꯅꯣ ꯈꯪꯗꯦ, ꯀꯣꯅꯨꯡꯗ ꯑꯗꯨꯝ ꯂꯩꯒꯦꯗꯤ꯫ ꯀꯔꯤꯅꯤꯕꯣ ꯅꯪꯅ ꯑꯗ ꯅꯆꯤꯟꯒ ꯇꯨꯝꯊꯣꯛꯇꯅ ꯃꯔꯨꯝ ꯁꯣꯜꯂꯤꯗꯨꯅ? ꯊꯥꯡꯖꯧꯗꯨ ꯄꯨꯊꯣꯔꯛ, ꯃꯅꯤꯡꯗꯒꯤ ꯋꯥ ꯑꯃꯅꯤꯗ ꯌꯥꯜꯂꯨꯁꯤ, ꯑꯗꯨꯒ ꯁꯝꯕꯜ ꯁꯤꯈꯥꯁꯤ." "ꯑꯩ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕ ꯃꯤꯗ ꯑꯩꯅ ꯁꯨꯝ ꯀꯩꯅꯣ ꯈꯪꯗꯦꯕ, ꯁꯣꯝꯗ ꯑꯩꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯈꯣꯏꯒꯤ ꯂꯧ ꯂꯤꯡꯕ ꯌꯥꯎꯕꯤꯒꯦꯅ ꯍꯥꯏꯔꯝꯃꯒ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯄꯥꯈꯣꯟ ꯍꯥꯏꯖꯤꯜꯂꯦꯕ꯫ ꯆꯠꯄ ꯌꯥꯔꯣꯏꯕ ꯇꯧꯔꯤꯁꯤ꯫ ꯀꯔꯤ ꯅꯨꯃꯤꯠ ꯄꯣꯏꯔꯦ, ꯅꯪꯕꯨ ꯃꯔꯨꯝ ꯄꯪꯁꯣꯟꯗ ꯁꯣꯜꯂꯤꯗꯨꯕꯨ ꯉꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯁꯤ ꯉꯥꯡꯁꯤ." ꯇꯣꯝꯕꯤꯅ "ꯍꯩꯌꯥ ꯇꯣꯝꯕ, ꯅꯪ ꯇꯥꯆꯧꯗꯨꯕꯨ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ?" "ꯀꯩꯅꯣ, ꯑꯩꯈꯣꯏ ꯇꯥꯆꯧꯕꯨ ꯑꯩꯅ ꯄꯥꯟꯅꯔꯒ ꯂꯩꯕ꯭ꯔꯣ? ꯑꯩꯉꯣꯟꯗ ꯍꯪꯉꯤꯗꯨꯕꯨ ꯀꯩꯒꯤ?" "ꯍꯩꯃꯥ, ꯁꯨꯝ ꯍꯪꯕꯅꯤꯅꯦ, ꯀꯔꯤꯅꯣ ꯅꯪꯅ ꯅꯣꯡꯉꯥꯟꯕꯒ ꯃꯧ ꯏꯁꯧ ꯂꯥꯡꯕꯤ ꯁꯥꯗꯅ ꯈꯨ ꯀꯥꯝꯃꯤꯗꯨꯕꯣ?" "ꯑꯩꯅ ꯁꯝꯕꯜ ꯈꯥꯁꯦ ꯍꯥꯏꯕ, ꯑꯗꯨꯒꯤ ꯁꯥꯎꯔꯤꯕ ꯑꯣꯏꯔꯤꯅꯤ." "ꯍꯩꯃꯥ, ꯑꯗꯨꯒꯤꯕꯨ ꯁꯥꯎꯕ ꯍꯧꯅꯕ꯭ꯔꯣ? ꯊꯤꯗꯥ ꯑꯉꯥꯎꯕꯁꯤꯗꯤ! ꯀꯩꯗꯧꯔꯕ ꯆꯥꯅꯤ ꯏꯕꯨꯡꯉꯣ ꯑꯆꯧꯕꯗꯨꯕꯨ? ꯅꯣꯡꯇ ꯌꯥꯍꯧ ꯊꯦꯡꯕ ꯏꯆꯥ ꯅꯠꯇꯦ, ꯃꯥꯕꯨ ꯊꯕꯛ ꯁꯨꯕꯒ ꯆꯠꯂꯔꯣꯏꯗꯕ ꯆꯥꯠꯂꯅꯤ." ꯇꯥꯟꯖꯥꯗꯨꯗ ꯁꯅꯥꯍꯜꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ "ꯍꯦ, ꯀꯩꯗꯧꯔꯤ ꯑꯆꯧꯕ? ꯅꯪꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯍꯧꯒꯠꯂꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯅꯠꯇꯦ ꯅꯪꯕꯨ ꯅꯁꯥꯒꯤ ꯉꯝꯗ꯭ꯔꯕ꯭ꯔꯣ?" "ꯃꯥ, ꯉꯁꯤꯗꯤ ꯏꯁꯥꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ, ꯊꯕꯛ ꯁꯨꯕꯒ ꯆꯠꯂꯔꯣꯏ. ꯏꯁꯥꯁꯤꯁꯨ ꯑꯅꯝ ꯑꯍꯥꯝ ꯏꯁꯨ ꯁꯨꯏ, ꯈꯣꯡ ꯈꯨꯠꯀꯥꯁꯦ ꯑꯩ ꯊꯤꯟꯗꯣꯛꯏ." "ꯅꯁꯥ ꯉꯝꯗ꯭ꯔꯕꯗꯤ ꯍꯦꯛ ꯆꯠꯂꯨꯔꯅꯨ ꯏꯆꯥꯁꯤꯗꯤ, ꯊꯕꯛ ꯁꯨꯕꯒꯗꯣ ꯄꯣꯊꯥꯔꯒ ꯍꯦꯛ ꯂꯩꯊꯣꯛ." "ꯍꯣꯏꯃ." ꯑꯁꯤ ꯍꯥꯏꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯁꯅꯥꯍꯜꯗꯣ ꯃꯁꯥꯗ ꯇꯨꯐꯛ ꯊꯨꯐꯥꯏ ꯏꯆꯟ ꯆꯟꯕꯒꯨꯝ ꯋꯥꯂꯥꯡꯉꯥꯡꯗ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯈ꯭ꯔꯕ ꯑꯃꯝꯕꯒꯤ ꯃꯇꯝ ꯑꯣꯏꯔꯕꯗ ꯕꯨꯠ ꯇꯣꯟꯗꯥꯡꯕꯤꯗꯨ ꯑꯃꯨꯛ ꯁꯥꯐꯣꯡꯂꯛꯇꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯁꯅꯥꯍꯜꯒꯤ ꯁꯥꯃꯨ ꯍꯛꯆꯥꯡꯗ ꯑꯃꯨꯛ ꯆꯪꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯣꯏꯔꯩꯅ ꯊꯣꯡꯒꯥꯜꯗꯒꯤ ꯍꯟꯖꯤꯜꯂꯛꯄ ꯀꯥꯟꯗ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯌꯥꯝꯅ ꯁꯅꯥꯍꯜꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯩꯗꯨꯅ ꯃꯉꯛꯀ ꯀꯦꯗꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯑꯣꯏꯃ, ꯀꯅꯥꯅ? ꯇꯥꯆꯧ!" "ꯀꯩꯅꯣ, ꯑꯩꯕꯨ ꯅꯣꯏ ꯅꯄꯥꯒꯤ ꯇꯥꯆꯧꯔꯣ ꯍꯥ?" ꯄꯣꯏꯔꯩ ꯃꯥꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯃꯥꯒꯤ ꯇꯥꯆꯧꯗ ꯕꯨꯠꯀꯤ ꯊꯋꯥꯏ ꯆꯪꯈ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯅꯣꯛꯇꯨꯅ "ꯀꯩꯅꯣ, ꯇꯥꯆꯧ ꯅꯪ ꯀꯩꯗꯧꯔꯒꯦ? ꯏꯃꯥ, ꯇꯌꯥꯏ, ꯇꯌꯥꯏ, ꯑꯩꯈꯣꯏ ꯇꯥꯆꯧꯁꯤ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯂꯥꯎꯅꯦ, ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯦ? ꯑꯁ ꯁꯤꯔꯦꯗ ꯅꯣꯛꯄꯗ ꯑꯩꯗꯤ." ꯇꯣꯝꯕꯤꯒ ꯅꯤꯡꯊꯦꯝꯒꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯎꯔꯦ ꯁꯅꯥꯍꯜꯅ ꯐꯤ ꯑꯃꯅ ꯐꯅꯦꯛꯀꯤ ꯃꯑꯣꯡꯗ ꯁꯦꯠꯇꯨꯅ ꯁꯨꯃꯥꯡꯗꯣ ꯂꯦꯞꯂꯝꯂꯤꯕꯗꯣ꯫ "ꯀꯔꯤꯅꯣ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯂꯤꯕꯗꯨꯅ? ꯅꯣꯏꯕꯨ ꯅꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯩꯗꯧꯅ ꯐꯖꯕꯤ ꯑꯝꯇ ꯎꯖꯗ꯭ꯔꯤꯕꯣ? ꯌꯥꯝ ꯇꯜꯂꯦ ꯅꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯣ, ꯌꯥꯝ ꯏꯀꯥꯏꯌꯦꯕ. ꯃꯥꯏꯗ ꯉꯝꯖꯔꯣꯏꯗ ꯑꯩꯗꯤ." ꯑꯁꯤ ꯍꯥꯏꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯃꯥꯏꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯁꯅꯥꯍꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯅꯥꯍꯜ ꯑꯁꯤ ꯅꯨꯄಾ ꯊꯣꯛꯄ, ꯅꯣꯡꯃꯇ ꯋꯥ ꯆꯒꯠ ꯉꯥꯡꯗꯕ, ꯃꯁꯪ ꯑꯣꯏꯕ ꯋꯥ ꯈꯛꯇꯃꯛ ꯉꯥꯡꯕ ꯏꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯃꯥꯅ ꯅꯍꯥꯟꯈꯩ ꯇꯧꯗꯕ ꯃꯇꯧ ꯀꯌꯥ ꯇꯧꯔꯛꯄꯁꯤꯗ ꯃꯌꯥꯝꯗꯨ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ "ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯥꯆꯧ ꯇꯧꯏꯁꯤꯕꯣ, ꯉꯥꯎꯔꯖꯥꯠꯂꯣ? ꯈꯪꯗꯦ ꯇꯌꯥꯏ, ꯂꯤꯁꯤꯜꯂꯛꯄꯁꯤꯗ ꯅꯨꯄꯤ ꯐꯪꯃꯜꯂꯛꯇꯕꯗꯒꯤ ꯉꯥꯎꯔꯤ ꯑꯣꯏꯔꯝꯃꯤ. ꯈꯣꯟꯖꯦꯜꯒꯗꯨ ꯅꯩꯗ꯭ꯔꯣ, ꯅꯨꯄꯤ ꯈꯣꯟꯖꯦꯜꯒ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ." ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯄꯣꯏꯔꯩꯗꯨ ꯅꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯤ ꯃꯥꯗꯤ ꯃꯆꯥꯅꯨꯄꯥ ꯁꯅꯥꯍꯜꯒꯤ ꯃꯇꯧ ꯑꯁꯤꯗ ꯀꯔꯤꯅꯣꯃꯗꯤ ꯇꯧꯔꯦ ꯍꯥꯏꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯒ ꯄꯣꯏꯔꯩꯒꯗꯨ ꯃꯌꯥꯝꯕꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯍꯜꯗꯨ ꯏꯈꯪ ꯈꯪꯅ "ꯀꯔꯤꯅꯣ? ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯀꯥꯗ ꯄꯪꯆꯪꯗ ꯆꯪꯉꯛꯏꯕꯗꯣ ꯀꯔꯤꯒꯤꯅꯣ? ꯍꯥꯟꯅ ꯁꯤꯡꯒꯪꯀꯩ ꯈꯣꯜꯂꯛꯀꯦꯒ ꯍꯥꯏꯕ ꯍꯩꯇ꯭ꯔꯣ ꯅꯣꯏ ꯍꯥ? ꯀꯔꯤ ꯑꯆꯦꯠ ꯑꯀꯣꯝ ꯌꯦꯡꯒꯦ ꯈꯜꯂꯤꯅꯣ ꯈꯪꯗꯦ." ꯄꯣꯏꯔꯩꯅ "ꯀꯩꯅꯣꯝꯅꯤꯅꯦ, ꯀꯩ ꯅꯨꯃꯤꯠ ꯇꯥꯆꯧ ꯅꯪꯕꯣ? ꯉꯁꯤꯁꯦ ꯇꯥꯆꯧ ꯅꯪ ꯀꯩꯗꯧꯔꯒꯦ? ꯑꯩꯗꯤ ꯁꯤꯔꯦꯗ ꯅꯣꯛꯄꯗ, ꯄꯨꯛꯂꯤꯒꯁꯦ ꯇꯠꯇꯧꯔꯦ. ꯇꯥꯆꯧ ꯅꯪꯒꯤ ꯅꯇꯧꯗꯣ." "ꯑꯩꯁꯤ ꯅꯣꯏ ꯅꯄꯥꯒꯤ ꯇꯥꯆꯧꯔꯥ ꯍꯥ? ꯁꯛꯊꯤꯕ, ꯅꯪ ꯋꯥ ꯉꯥꯡꯒꯠ, ꯅꯪ ꯅꯀꯣꯛꯇꯣ ꯄꯨꯛ ꯇꯠꯂꯒ ꯍꯥꯠꯇꯣꯛꯎꯔꯣ ꯍꯥ?" "ꯀꯤꯖꯩꯒ ꯇꯥꯆꯧ, ꯀꯔꯤ ꯋꯥꯇꯥꯅꯣ ꯑꯗꯨꯕꯣ? ꯈꯣꯟꯖꯦꯜꯒꯗꯨꯅ ꯅꯨꯄꯤꯗꯧꯅꯒ ꯉꯥꯡꯉꯗꯅ ꯌꯥꯝ ꯍꯩꯅꯗꯕ ꯌꯥꯎꯁꯤꯜꯂꯛꯑꯦ."
Sanahal nokfe tawduna Ningthemgi manakta sangsilaktuna ho sakhenba pakhang karigino nang naipu hainadi hairiba nang naipu hainadrabasu ainadi nangbu ahan ubada aigi lamhenbi thamoisina nangbu khoidazakri nang sem phajei ko phajabada natana nungsiba masu yawe haiba asi haina but tondang bigi thawai sanglaba Sanahalna irang puba mino kama noktuna Ningthemgi manaton aduda siklaklami kaino hainadi daso kari sagi nang ausine hanurakanduda yam pakjadeko daso na dumaina karan tabado aidi noigi taso sunatana ek tawka taso kai haino khangdeba aise noi taso nati Ningthemna pachana khairi taso nansu siyoksiladi ai swaidagi natri ai thokrage ipoire nang taso gi manakta lehokidro lehoro asi haina ani du thoki yaki matung tombina sa ising thongba loiraduna masasing musak sarsi haina kawrami atomba nang taso ko tayai ga su kawro saksi saringe de sahau nanaba kawram labani ma lakjarasani Ningthemna kai sangnoi ma kangsoi ni asau du bu kai do baza hojik phawba saksa bu sanglakri basiwa haya asauba lao ni nangbo nanaw sing saksa thok minara ro ta da chala masiwa noi ni sa bhawgalo ima nang taso bu kawru ki ke asi haina tombi sakhum adu dagi thoki aduba tombi do ek thoki baga yam kina lauraklammi mamana laurakpaduda Ningthem amadi poireisu chakum adudagi sen thoraklammi adubu Sanahalna inai itei khai makhoigi loizariba hawdong adu saraga leirammi Sanahal khangna noktuna sagiro noisu jagiro yam hawjani hawi asi hairamlaga phaklangda naptana kakhatki mataw aduda Ningthem poirei amadi tombi kibada mapana sen thoraklammi Ningthemna mamang thongado mapandagi lonsinduna ima kulasida amaiba hiba kana legi nasa kaurugi tayai ayoina kaurugi tayana khangar adudi thintaranu atomba krathun sa hoite asi aina poirei makoigi maninglomda leiba amaiba phaijawba kauba senduna satki imungda lehuriba budki thawai sanglaba Sanahalna kaptuna thongsium tango ima namongna kari langkhrabage thongsium tango hihi Maniam yam would be Mamong Saba Sidi Nungai Sidi Mo Mingam the Bisaraga Kayam Kamki Ima Namong Bukarigi Pazin the Tamli Mano Tongsia Muktahango Ima Karinu Yaima Nakoita Sana Toriba Ngangi Pusibo Ima Koka Gaurida Asum na hiring the Saike Kapagi Kunzil Tarambado Sato Kiduna Masing Togduna Tongado Manung Nomdagi Gam Tilaklammi 통장저디 너희 너네 돈나봐 하더라 통장 하이버네 아시 하이나 쿠팡나 셋셋 타진버기 마콜 아묵 따락람미 Sanahalgi khonjilna yamwana ima asabuk takabio yambagi ima atomba noibu nayambagi thawaise ongda kalaro la hatraba thawaisina aibu hatkadaw masana sumna harakpasida tombi leiba ngamdraduna kaplaga ima hage sauba asi haiduna sensinduna thongado hangi tawrami adubu Ningthemna phaduna ima dahakino amaiba lakchi phawba thongsiang bayab nate thongsiang hanglukta ikoi awa phumna pulap tagadorini thongsiang laroidra tali noisi anam yam kal mina thongsiang on haibabu thongsiang laroida boirabadi ai tupurage ko hihi noi no ngai ngasi heina khabai khara sa khai ot khai gi asumna ngya ki matung poireina amaiba mapuduna laklammi usa maiba ai hi isa sia karino matokre lai phatabu ngarira karino tawhida bathabak salhaida bani sasatuna ngana sakna yakitri nubi gumna su amuk tawi usa maibana amuk ta yengbi hoi hojikti ai laklabani na karim ta waru era amai phaiza oi laklagabu karigi noina wazuru du ai tawge noine mapan sidum leiram ai imungda sangduna oiribu phibamdo amuk ta yenge asi haina amai phaiza wado imungda sangki amai phaiza wado imungda hek sangki baga hoi ima sire paba sire haiduna lauduna khudei du takhatuna mapana paige sen thoraklammi ai ngamaroi ba noi kanada no mi yenge ga yenge ai sale ai siba yaje nasana pada sali base butni but ai di maw yeng mangamaroi ai sale asumna amai budu sakrabada Sanahal adu imungdagi sauna ngang du prab thoraklammi aduga oiregi makong adu ta paiduna soro singduna imungda pusinki
ꯇꯣꯝꯕꯤ ꯑꯃꯗꯤ ꯅꯤꯡꯊꯦꯝꯁꯨ ꯄꯣꯏꯔꯩꯕꯨ ꯇꯥꯟꯅꯈꯤ ꯁꯣꯝꯗ ꯕꯨꯠ ꯇꯣꯟꯗꯥꯡꯕꯤꯒꯤ ꯊꯋꯥꯏ ꯆꯪꯂꯕ ꯁꯅꯥꯍꯜꯅ ꯄꯣꯏꯔꯩꯕꯨ ꯍꯥꯠꯅꯕ ꯁꯤꯜꯂꯛꯂꯝꯃꯤ ꯅꯤꯡꯊꯦꯝ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯕꯨꯠ ꯆꯪꯂꯕ ꯃꯌꯥꯝꯅ ꯁꯅꯥꯍꯜꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯔꯛꯂꯝꯃꯤ ꯑꯣꯏ ꯃꯁꯤꯔꯦ ꯑꯌꯣ ꯑꯁ ꯑꯩꯒꯤ ꯇꯣꯡꯇꯛ ꯇꯧꯕ ꯐꯖꯈ꯭ꯔꯕ ꯂꯥꯏꯕꯛꯁꯦ ꯀꯥꯏꯔ ꯃꯥꯜꯂꯦ ꯅꯥꯕꯅ ꯂꯣꯏꯔꯦ ꯍꯦ ꯅꯪ ꯅꯁꯛ ꯐꯖꯕꯗꯨ ꯅꯪ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯊꯥꯕꯤꯕꯅꯤꯀꯣ ꯅꯪ ꯑꯩꯅ ꯊꯥꯕꯤꯔꯤ ꯃꯇꯤꯛ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯑꯗꯤꯅꯦ ꯅꯪꯅꯦ ꯈꯨꯄꯥꯛꯁꯤꯅ ꯁꯦꯠ ꯍꯦꯛ ꯅꯨꯡꯁꯤꯅ ꯅꯈꯖꯥꯏꯗ ꯊꯥꯔꯛꯀꯅꯤ ꯍꯦ ꯐꯠꯇꯕ ꯊꯋꯥꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯇꯥꯆꯧꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯣꯜꯂꯤꯕ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯕꯒꯦ ꯑꯩꯒꯤ ꯇꯥꯆꯧꯒꯤ ꯍꯛꯆꯥꯡꯗꯣ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣꯏ ꯀꯩꯗꯧꯕꯒꯤ ꯆꯠꯇꯣꯏꯕꯩꯗꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯅꯪꯒꯤ ꯁꯒꯣꯜꯗ ꯍꯥꯞꯂꯒ ꯄꯨꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯑꯩꯗꯤ ꯁꯨꯛꯆꯠ ꯍꯥ ꯑꯩꯅ ꯅꯪꯕꯨ ꯄꯨꯔꯛꯄ ꯍꯣꯏ ꯅꯪꯅ ꯑꯩꯕꯨ ꯄꯨꯔꯛꯂꯤꯕ ꯏꯉꯥꯎ ꯉꯥꯎꯅ ꯏꯆꯝ ꯆꯝꯅ ꯂꯩꯖꯔꯝꯕꯤ ꯑꯩꯁꯦ ꯈꯪꯍꯧꯗꯅ ꯅꯪꯅ ꯆꯤꯡꯌꯥꯒꯤ ꯂꯝꯕꯤꯗꯨꯗ ꯂꯥꯛꯂꯒ ꯅꯪꯒꯤ ꯅꯤꯡꯊꯤꯕ ꯅꯨꯄꯥ ꯃꯥꯜꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯆꯝꯖꯔꯕꯤ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯕꯤꯔꯒ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯑꯩꯗꯤ ꯁꯨꯛꯆꯠ ꯆꯠꯂꯣꯏ ꯅꯪꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯍꯦ ꯊꯋꯥꯏ ꯅꯪ ꯑꯃꯨꯛꯇ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯕꯤꯌꯨ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯩꯒꯤ ꯇꯥꯆꯧꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗꯒꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯍꯩꯃꯥ ꯅꯪꯅ ꯀꯞꯄꯗ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯕꯦꯔꯦ ꯕꯦꯔꯦ ꯄꯦꯊꯈ꯭ꯔꯦ ꯑꯁ ꯀꯞꯀꯅꯣꯃꯤ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯃꯁꯤ ꯄꯥꯈꯪꯁꯦ ꯀꯞꯂꯒꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯦ ꯍꯩꯁ ꯁꯤꯗꯤ ꯑꯩꯁꯦ ꯕꯨꯠ ꯐꯠꯇꯕꯤꯗꯒꯤ ꯕꯨꯠ ꯑꯐꯕꯤ ꯑꯣꯜꯂꯛꯀꯗꯧꯔꯦ ꯑꯗꯨꯅ ꯑꯩ ꯅꯪꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯗꯣ ꯎꯕ ꯌꯥꯗ꯭ꯔꯦ ꯑꯩꯗꯤ ꯅꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯊꯋꯥꯏꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯁꯤꯡꯕꯨ ꯑꯋꯥꯕ ꯄꯤꯕꯅ ꯑꯩꯒꯤ ꯏꯊꯧꯅꯤ ꯑꯁꯤ ꯍꯥꯏꯅ ꯈꯥꯛꯅ ꯅꯣꯛꯇꯨꯅ ꯕꯨꯠ ꯇꯣꯟꯗꯥꯡꯕꯤꯒꯤ ꯊꯋꯥꯏꯅ ꯀꯥꯏꯗꯣꯡꯂꯔꯤꯕ ꯁꯅꯥꯍꯜ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯊꯥꯡ ꯁꯣꯔꯤꯗꯨ ꯄꯥꯏꯗꯨꯅ ꯃꯊꯟꯇ ꯃꯈꯨꯠ ꯑꯗꯨ ꯂꯦꯟꯁꯤꯟꯖꯩ ꯊꯥꯡ ꯑꯗꯨꯅ ꯍꯦꯛ ꯂꯦꯟꯕꯒ ꯆꯩꯅꯥ ꯐꯪꯂꯕꯗ ꯁꯅꯥꯍꯜꯒꯤ ꯋꯥꯔꯕ ꯈꯣꯟꯖꯦꯜꯅ ꯏꯃꯥ ꯌꯥꯏꯕ ꯑꯇꯣꯝꯕ ꯑꯩꯕꯨ ꯑꯝꯇ ꯀꯜꯂꯣ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯆꯪꯂꯤꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯅ ꯑꯩꯕꯨ ꯍꯥꯠꯀꯗꯧꯔꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯅ ꯀꯞꯂꯝꯕꯗꯒꯤ ꯑꯃꯨꯛ ꯍꯩꯅꯗꯅ ꯅꯣꯛꯂꯛꯂꯝꯃꯤ ꯇꯨ ꯌꯦꯡꯉꯣ ꯑꯃꯨꯛꯀꯁꯨ ꯊꯥꯡ ꯑꯁꯤꯅ ꯂꯦꯟꯁꯤꯟꯖꯒꯦ ꯍꯦ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯅꯪꯅ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯑꯩꯕꯨ ꯍꯥꯠꯂꯨ ꯑꯩꯒꯤ ꯇꯥꯆꯧꯕꯨꯗꯤ ꯑꯋꯥꯕ ꯄꯤꯒꯅꯨ ꯅꯪꯗꯤ ꯍꯥꯠꯂꯣꯏꯗ ꯅꯪꯗꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤ ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯦ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯂꯅꯤ ꯑꯗꯨꯒ ꯅꯪ ꯑꯩ ꯈꯛꯇ ꯂꯩꯍꯧꯗꯣꯏꯅꯤ ꯇꯨ ꯅꯈꯣꯏ ꯇꯥꯆꯧꯒꯤ ꯃꯆꯥꯁꯦ ꯏꯅꯕꯨ ꯉꯥꯡꯉꯦ ꯀꯨꯏꯔꯔꯣꯏ ꯁꯤꯔꯅꯤ ꯃꯍꯥꯛ ꯃꯥꯅ ꯍꯦꯛ ꯁꯤꯈꯤꯕꯒ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯃꯉꯣꯟꯗ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯆꯣꯡꯁꯤꯜꯂꯒ ꯃꯥꯕꯨꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯥꯁꯨ ꯑꯃꯨꯛ ꯑꯁꯨꯝꯅ ꯄꯦꯟꯅ ꯅꯣꯛꯂꯤꯉꯩ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯄꯣꯏꯔꯩꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯌꯥꯝꯕꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯃꯨꯟꯅꯕ ꯂꯥꯛꯅꯔꯝꯃꯤ ꯁꯅꯥꯍꯜ ꯁꯥꯒꯨꯝꯅ ꯉꯪꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯄꯣꯏꯔꯩ ꯇꯝꯅ ꯊꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯥꯡ ꯑꯗꯨꯅ ꯄꯣꯏꯔꯩꯒꯤ ꯃꯁꯥ ꯌꯧꯗ꯭ꯔꯤꯉꯩ ꯅꯤꯡꯊꯦꯝꯅ ꯊꯥꯡ ꯑꯗꯨꯕꯨ ꯇꯥꯞ ꯐꯥꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯊꯥꯡ ꯑꯗꯨ ꯐꯥꯔꯛꯄꯗ ꯕꯨꯠ ꯇꯣꯟꯗꯥꯡꯕꯤꯒꯤ ꯊꯋꯥꯏ ꯆꯪꯂꯕ ꯁꯅꯥꯍꯜ ꯑꯗꯨ ꯅꯤꯡꯊꯦꯝꯗ ꯃꯃꯤꯠ ꯏ ꯀꯥꯅ ꯈꯥꯅ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝ ꯍꯩꯅꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯄꯣꯏꯔꯩꯕꯨ ꯂꯥꯛꯇꯅ ꯏꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯇꯣꯝꯕꯤ ꯇꯝꯅ ꯆꯣꯡꯁꯤꯟꯗꯨꯅ ꯇꯣꯝꯕꯤꯕꯨ ꯃꯉꯛꯁꯝ ꯃꯦꯠꯂꯝꯃꯤ ꯇꯧꯔꯤꯕ ꯄꯨꯝꯕ ꯑꯁꯤ ꯁꯅꯥꯍꯜ ꯃꯥꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯑꯁꯤ ꯕꯨꯠ ꯇꯣꯟꯗꯥꯡꯕꯤꯅ ꯁꯅꯥꯍꯜꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ ꯁꯥꯟꯅꯔꯤꯕ ꯀꯨꯝꯍꯩ ꯉꯥꯛꯇꯅꯤ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯄꯣꯏꯔꯩꯅ ꯁꯅꯥꯍꯜꯅ ꯃꯃꯥꯒꯤ ꯃꯉꯛꯁꯝ ꯃꯦꯠꯂꯤꯕꯗꯨ ꯈꯥꯝꯃꯤ ꯅꯤꯡꯊꯦꯝꯅ ꯍꯦ ꯐꯠꯇꯕ ꯊꯋꯥꯏ ꯑꯩꯒꯤ ꯏꯃꯥꯕꯨ ꯊꯥꯗꯣꯛ ꯑꯩꯒꯤ ꯏꯃꯥꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯍꯦꯛ ꯊꯣꯛꯂꯕ ꯅꯪꯕꯨꯗꯤ ꯅꯤꯡꯊꯦꯝ ꯑꯣꯏꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗ ꯐꯠꯇꯕ ꯊꯋꯥꯏ ꯑꯗꯨꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈ꯭ꯔꯕ ꯁꯅꯥꯍꯜ ꯃꯃꯥꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯉꯛꯁꯝ ꯑꯗꯨ ꯃꯦꯠꯂꯤ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯄꯣꯏꯔꯩ ꯁꯅꯥꯍꯜꯕꯨ ꯆꯤꯡꯊꯣꯛꯅꯕ ꯂꯥꯛꯅꯩ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯁꯅꯥꯍꯜꯅ ꯅꯤꯡꯊꯦꯝꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯔꯛꯂꯝꯃꯤ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯄꯣꯏꯔꯩ ꯃꯈꯣꯏꯒꯤ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯁꯅꯥꯍꯜꯒꯤ ꯕꯨꯠ ꯆꯪꯂꯕ ꯍꯛꯆꯥꯡ ꯑꯗꯨ ꯅꯝꯗꯨꯅ ꯐꯥꯔꯝꯃꯤ ꯐꯃꯨꯡ ꯑꯗꯨ ꯅꯝꯁꯤꯟꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯀꯥꯡꯊꯣꯜ ꯑꯗꯨꯗ ꯄꯨꯟꯁꯤꯜꯂꯒ ꯊꯝꯃꯤ ꯕꯨꯠ ꯇꯣꯟꯗꯥꯡꯕꯤꯒꯤ ꯊꯋꯥꯏ ꯆꯪꯂꯕ ꯁꯅꯥꯍꯜ ꯑꯗꯨ ꯃꯁꯤꯡ ꯇꯧꯗꯨꯅ ꯐꯃꯨꯡ ꯑꯗꯨ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯄꯨꯜꯂꯤꯕ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯅꯥꯟꯊꯣꯛꯅꯕ ꯂꯥꯛꯅꯔꯝꯃꯤ ꯑꯩꯕꯨ ꯄꯨꯜꯂꯤꯕꯁꯦ ꯊꯥꯗꯣꯛ ꯑꯩꯕꯨ ꯄꯨꯜꯂꯤꯕꯁꯦ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤ ꯇꯣꯝꯕꯤꯅ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯒꯤ ꯏꯁꯥꯗ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯍꯦ ꯐꯠꯇꯕ ꯊꯋꯥꯏ ꯅꯪꯁꯦ ꯑꯩꯕꯨ ꯄꯨꯜꯂꯤꯕꯁꯦ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤꯗ ꯅꯈꯣꯏ ꯇꯨꯝꯅ ꯍꯥꯠꯂꯣ ꯍꯥꯏꯕ꯭ꯔꯥ ꯍꯥ ꯑꯩꯕꯨ ꯊꯥꯗꯣꯛ ꯃꯗꯨꯅ ꯅꯈꯣꯏꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯑꯩꯕꯨ ꯊꯥꯗꯣꯛ ꯅꯤꯡꯊꯦꯝꯅ ꯀꯔꯤꯒꯤ ꯅꯪꯕꯨ ꯊꯥꯗꯣꯛꯄ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯑꯋꯥꯕ ꯄꯤꯕ ꯅꯪꯕꯨꯁꯨ ꯃꯇꯤꯛ ꯊꯣꯛꯅ ꯂꯥꯛꯅꯒꯅꯤ
ꯇꯣꯝꯕꯤꯅ ꯏꯃꯥꯒꯤ ꯑꯣꯏꯔꯩ ꯑꯃꯥꯏꯕ ꯇꯣꯂꯦꯟꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯁꯨ ꯃꯥꯅ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯇꯁꯧꯒꯤ ꯊꯋꯥꯏ ꯀꯟꯕ ꯉꯝꯂꯔꯣꯏ ꯍꯣꯏ ꯃꯥ ꯅꯆꯥ ꯑꯃꯥꯏꯕ ꯇꯣꯂꯦꯟꯕꯨ ꯊꯨꯅ ꯌꯥꯡꯅ ꯀꯧꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯄꯣꯏꯔꯩ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯈꯤꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯕꯨ ꯀꯧꯕ ꯆꯠꯈꯤ ꯁꯅꯥꯍꯜꯒꯤ ꯚꯨꯠ ꯆꯪꯂꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯀꯤꯕ ꯐꯪꯂꯕ ꯃꯁꯤꯡ ꯀꯌꯥ ꯇꯧꯗꯨꯅ ꯃꯥꯕꯨ ꯄꯨꯟꯁꯤꯜꯂꯤꯕꯗꯨ ꯊꯥꯗꯣꯛ ꯍꯥꯏꯅ ꯂꯥꯎꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯇꯣꯂꯦꯟꯗꯨ ꯄꯣꯏꯔꯩꯒ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤ ꯀꯔꯤꯅꯦꯒꯤꯁꯤꯗꯤ ꯑꯊꯣꯛꯄ ꯐꯤꯕꯝ ꯍꯥꯏꯕꯗꯨꯅꯤꯅꯦ ꯍꯦ ꯑꯃꯥꯏꯕ ꯅꯪꯁꯨ ꯁꯤꯅꯤꯡꯂꯕ꯭ꯔꯥ ꯁꯤꯅꯤꯡꯗ꯭ꯔꯕꯗꯤ ꯌꯥꯝ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯦ ꯀꯔꯤ ꯅꯪꯒꯨꯝꯕ ꯄꯦꯠ ꯂꯥꯎꯕ ꯚꯨꯠ ꯁꯣꯏꯅꯥꯎ ꯑꯃꯅ ꯑꯩꯉꯣꯟꯗ ꯙꯞ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯉꯥꯏꯍꯥꯛꯇ ꯉꯥꯏ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯪꯒꯗꯧꯕ ꯕꯦꯝꯃ ꯇꯣꯝꯕꯤ ꯑꯩ ꯂꯥꯏꯊꯧ ꯇꯧꯒꯦ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯍꯥꯏꯒꯦ ꯑꯊꯨꯕꯗ ꯊꯧꯔꯥꯡ ꯇꯧꯅꯕ ꯇꯧ ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯊꯧ ꯇꯧꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯈꯔ ꯍꯥꯏꯔꯝꯃꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯄꯤꯔꯕꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯛꯂꯝꯃꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯂꯩꯔꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯁꯅꯥꯍꯜꯗ ꯀꯥꯝꯁꯤꯜꯂꯤ ꯑꯣꯏ ꯀꯔꯤꯅꯣ ꯑꯩꯅ ꯆꯥꯛꯄꯒꯨꯝ ꯆꯥꯛꯂꯦ ꯏꯁꯥꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯦ ꯍꯅꯨꯕ ꯀꯣꯛꯇꯥꯡ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯍꯥ ꯂꯝ ꯍꯦꯜꯂꯕꯗꯤ ꯑꯗꯨꯅꯤ ꯀꯔꯤꯒꯤ ꯊꯋꯥꯏ ꯃꯤꯔꯥꯂꯝꯕ ꯅꯪꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ ꯑꯋꯥ ꯄꯤꯔꯤꯕꯅꯣ ꯀꯔꯤꯒꯤ ꯃꯤꯕు ꯑꯣꯜꯂꯤꯕꯅꯣ ꯐꯠꯇꯕ ꯊꯋꯥꯏ ꯅꯪ ꯑꯩꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯕ ꯂꯩꯔꯣꯜꯁꯤꯡ ꯑꯁꯤ ꯈꯥꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯧꯍꯦ ꯁꯅꯥꯍꯜ ꯅꯤꯡꯊꯦꯝꯅ ꯌꯦꯡꯂꯛꯇꯨꯅ ꯍꯦ ꯁꯛꯍꯦꯟꯕ ꯄꯥꯈꯪ ꯑꯃꯥꯏꯕꯁꯤꯅ ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯅ ꯑꯣꯠꯂꯒ ꯅꯪꯅ ꯁꯨꯝ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯀꯜꯂꯨ ꯂꯥꯎꯋꯣ ꯃꯁꯤ ꯄꯥꯈꯪꯁꯦ ꯃꯁꯛ ꯏꯐ ꯐꯖꯈꯩ ꯃꯊꯃꯣꯏꯁꯤꯗꯤ ꯅꯪꯒꯤ ꯊꯃꯣꯏ ꯄꯥꯜꯂꯦ ꯍꯥꯏꯋꯥꯅꯤ ꯄꯣꯏꯔꯩꯅ ꯃꯁꯤ ꯕꯨꯠꯁꯤ ꯃꯁꯤ ꯃꯤꯒ ꯑꯣꯏꯔꯝꯂꯕꯗꯤꯕ ꯉꯁꯥꯏꯅ ꯅꯦꯠꯈꯥꯏꯔꯝꯗꯧ ꯕꯨꯠ ꯃꯥꯅ ꯏꯔꯥꯡꯒ ꯇꯧꯔꯨꯗꯨ ꯃꯋꯥꯒꯁꯨ ꯄꯥꯝꯃꯤ ꯄꯥꯝꯗ꯭ꯔꯗꯤ ꯀꯩꯅꯣ ꯕꯨꯠꯁꯨ ꯊꯃꯣꯏ ꯄꯥꯜꯂꯦ ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯉꯤ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯊꯋꯥꯏꯅ ꯈꯣꯏꯗꯥꯕ ꯀꯅꯥ ꯑꯃ ꯊꯦꯡꯅꯔꯛꯇ꯭ꯔꯕꯁꯨ ꯕꯨꯠ ꯑꯣꯜꯂꯕ ꯀꯥꯟꯁꯤꯗ ꯅꯣꯏꯅ ꯌꯥꯝꯕ ꯁꯛꯍꯦꯟꯕꯁꯦ ꯊꯦꯡꯅꯔꯛꯄꯗꯒꯤ ꯑꯩꯁꯦ ꯃꯥꯅ ꯄꯨꯡꯉꯥꯎ ꯉꯥꯎꯍꯟꯕꯤꯔꯤꯕꯅꯤ ꯇꯣꯂꯦꯟ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯔꯤ ꯕꯨꯠ ꯋꯥ ꯆꯒꯠ ꯆꯒꯠ ꯉꯥꯡꯉꯗꯨꯅ ꯑꯁꯤ ꯍꯥꯏꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯗꯨ ꯑꯃꯨꯛ ꯂꯩꯔꯣꯟ ꯁꯣꯟꯗꯨꯅ ꯁꯅꯥꯍꯜꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯀꯥꯝꯁꯤꯜꯂꯤ ꯁꯅꯥꯍꯜꯒꯤ ꯍꯛꯆꯥꯡꯗ ꯆꯪꯂꯤꯕ ꯕꯨꯠ ꯇꯣꯟꯗꯥꯡꯕꯤ ꯑꯗꯨ ꯃꯥꯕꯨ ꯄꯨꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯅꯕ ꯇꯥꯠ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯇꯣꯟꯗꯥꯡꯕꯤ ꯁꯅꯥꯍꯜꯒꯤ ꯈꯣꯟꯖꯦꯜꯗ ꯏꯃꯥ ꯑꯃꯥꯏꯕꯁꯤꯗ ꯇꯧꯔꯤꯕꯁꯦ ꯑꯩꯕꯨ ꯍꯥꯠꯅꯕ ꯁꯤꯜꯂꯤꯕꯅꯤ ꯃꯥꯅ ꯂꯩꯊꯧ ꯇꯧꯔꯤꯕꯁꯦ ꯂꯦꯞꯍꯜꯂꯨ ꯅꯆꯥꯒꯤ ꯊꯋꯥꯏꯁꯦ ꯃꯥꯅ ꯂꯧꯕ ꯌꯥꯅꯕ ꯇꯥꯠ ꯇꯧꯔꯤꯕꯅꯤ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯆꯪꯂꯕ ꯕꯨꯠꯇꯨꯗꯤ ꯊꯣꯛꯈ꯭ꯔꯦ ꯃꯥꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤꯗꯤ ꯕꯨꯠ ꯇꯥꯟꯊꯣꯛꯄꯒꯤ ꯅꯃꯥꯗ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯂꯧꯅꯕ ꯁꯤꯜꯂꯤꯕꯅꯤ ꯃꯥꯕꯨ ꯊꯥꯖꯒꯅꯨ ꯏꯃꯥ ꯃꯥꯕꯨ ꯊꯥꯖꯒꯅꯨ ꯑꯣꯖꯥ ꯑꯃꯥꯏꯕ ꯏꯆꯥ ꯅꯨꯄꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯕꯨꯠ ꯑꯁꯤꯅ ꯃꯥꯕꯨ ꯊꯥꯗꯣꯛꯅꯕ ꯁꯥꯟꯅꯔꯤꯕ ꯀꯨꯝꯍꯩꯅꯤ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯒꯅꯨ ꯏꯃꯥ ꯅꯆꯥꯅ ꯍꯥꯏꯕ ꯊꯥꯖꯧ ꯌꯦꯡꯉꯣ ꯅꯆꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯕꯨꯠ ꯑꯗꯨ ꯊꯣꯛꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯑꯩꯕꯨ ꯄꯨꯜꯂꯤꯕꯁꯦ ꯊꯥꯗꯣꯛ ꯏꯃꯥ ꯃꯁꯤ ꯇꯥꯠ ꯄꯥꯠ ꯌꯥꯝ ꯍꯩꯈ꯭ꯔꯦꯗꯃꯁꯦ ꯃꯁꯤꯗꯤ ꯑꯁꯤ ꯍꯥꯏꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯂꯩꯋꯥ ꯑꯀꯟꯕ ꯑꯃ ꯁꯣꯟꯖꯤꯜꯂꯒ ꯁꯅꯥꯍꯜꯒꯤ ꯚꯨꯠ ꯆꯪꯂꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯅꯥꯟꯊꯩ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯔꯨꯕꯗ ꯁꯅꯥꯍꯜꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯌꯥꯝꯅ ꯋꯥꯕꯒꯤ ꯃꯑꯣꯡꯗ ꯃꯁꯥꯗꯨ ꯊꯦꯛꯀꯠꯇꯨꯅ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯍꯛꯆꯥꯡ ꯑꯁꯤꯗꯒꯤ ꯁꯨꯛꯊꯣꯛ ꯊꯣꯛꯂꯣꯏ ꯅꯣꯏꯅ ꯉꯝꯂꯦ ꯑꯩꯕꯨ ꯇꯥꯜꯂꯨ ꯑꯩꯅ ꯉꯝꯂꯦ ꯍꯛꯆꯥꯡ ꯑꯁꯤꯗꯒꯤ ꯑꯗꯨꯃꯛ ꯈꯥꯏꯗꯣꯡꯗꯨꯅ ꯂꯩꯒꯅꯤ ꯁꯨꯛꯊꯣꯛ ꯊꯣꯛꯂꯣꯏ ꯇꯣꯂꯦꯟ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯂꯩꯔꯣꯟ ꯑꯀꯟ ꯑꯀꯟꯕ ꯁꯣꯟꯖꯤꯟꯗꯨꯅ ꯕꯨꯠ ꯑꯗꯨ ꯁꯅꯥꯍꯜꯒꯤ ꯍꯛꯆꯥꯡꯗꯒꯤ ꯂꯧꯊꯣꯛꯅꯕ ꯂꯥꯛꯅꯩ ꯀꯥꯏꯅꯊꯪꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯉꯝꯂꯗꯨꯅ ꯁꯅꯥꯍꯜꯒꯤ ꯍꯛꯆꯥꯡꯗ ꯆꯪꯂꯤꯕ ꯕꯨꯠ ꯇꯣꯟꯗꯥꯡꯕꯤ ꯑꯗꯨ ꯃꯅꯤꯟ ꯑꯣꯏꯅ ꯊꯣꯛꯂꯛꯇꯨꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯄꯥꯏꯔꯤꯕ ꯆꯐꯨ ꯑꯍꯤꯡꯕꯗꯨꯗ ꯆꯪꯈꯤ ꯈꯨꯠꯂꯩ ꯊꯨꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯆꯐꯨ ꯑꯗꯨ ꯂꯥ ꯑꯃꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯣꯟ ꯁꯣꯟꯅ ꯁꯣꯟꯅ ꯂꯪ ꯑꯍꯤꯡꯕꯗꯨꯅ ꯌꯦꯠꯁꯤꯜꯂꯤ ꯏꯆꯜꯂꯤꯕꯦꯝꯃ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯁꯤ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯅꯆꯥꯅꯨꯄꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯑꯩꯅ ꯐꯥꯖꯤꯜꯂꯤ ꯍꯧꯖꯤꯛꯇꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯁꯤ ꯑꯩꯒꯤ ꯈꯨꯕꯥꯝꯂꯣꯝꯗ ꯂꯩꯔꯦ ꯑꯗꯨꯅ ꯅꯣꯏ ꯀꯔꯤꯁꯨ ꯃꯤꯄꯥꯏꯕ ꯑꯀꯤꯕ ꯇꯧꯔꯅꯨ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯒꯤ ꯏꯆꯥꯁꯦ ꯋꯥꯂ ꯉꯥꯛꯇ ꯑꯁꯤꯕ ꯃꯒꯨꯝ ꯇꯨꯃꯤꯟ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯄꯥꯈꯠꯀꯅꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯃꯥꯒꯤ ꯑꯁꯣꯛꯄꯁꯤꯡꯁꯦ ꯑꯩ ꯍꯤꯗꯥꯛ ꯍꯥꯟꯅ ꯍꯥꯞꯄꯤꯈꯤꯒꯦ ꯑꯁꯤ ꯍꯥꯏꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯁꯅꯥꯍꯜꯒꯤ ꯃꯆꯥꯗ ꯊꯥꯡꯅ ꯂꯦꯟꯈꯤꯕꯒꯤ ꯁꯣꯛꯂꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯍꯤꯗꯥꯛ ꯍꯥꯞꯄꯤꯔꯝꯃꯤ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏꯅ ꯐꯖꯅ ꯈꯤꯛꯇꯣꯛ ꯆꯥꯝꯊꯣꯛꯄꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯊꯕꯛꯁꯨ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ ꯌꯥꯝꯗ꯭ꯔꯦ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯑꯋꯥꯃꯟ ꯑꯣꯏꯅ ꯁꯦꯜꯁꯦ ꯄꯥꯏꯕꯤꯈꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯅ ꯑꯀꯠꯁꯦꯜ ꯄꯤꯔꯝꯃꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯅ ꯆꯠꯈꯤ ꯇꯣꯝꯕꯤ ꯅꯤꯡꯊꯦꯝꯕꯝꯗꯤ ꯄꯣꯏꯔꯩ ꯁꯅꯥꯍꯜꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯁꯅꯥꯍꯜꯕꯨ ꯋꯥꯈꯜ ꯂꯥꯛꯄ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯅꯥꯍꯜꯁꯨ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯣꯏꯔꯩ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ
ꯃꯃꯥꯟꯅꯕꯁꯤꯡꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯝꯂꯤ꯫ ꯄꯣꯏꯔꯩꯅ ꯑꯩꯒꯤ ꯈꯧꯔꯤꯁꯦ ꯌꯥꯝ ꯂꯦꯜꯂꯛꯄꯤꯅꯦꯃꯤ꯫ ꯑꯗꯩꯗꯤ ꯑꯩꯒꯤ ꯃꯁꯤꯡ ꯑꯔꯥꯡꯕꯗꯨ ꯂꯥꯛꯇꯅ ꯑꯩꯈꯣꯏ ꯇꯥꯆꯧꯗ ꯆꯪꯂꯤꯕ ꯕꯨꯠꯇꯣ ꯑꯩꯅ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯍꯛꯆꯥꯡꯗꯒꯤ ꯆꯤꯡꯊꯣꯛꯂꯒ ꯅꯈꯥꯡꯗ ꯀꯤꯅ ꯆꯥꯛ ꯊꯤꯟꯖꯤꯟꯕꯅꯤ꯫ ꯑꯗꯩꯗꯤ ꯕꯨꯠꯇꯣ ꯂꯣꯏꯅ ꯁꯤꯔꯦꯅ ꯂꯦꯛꯊꯈ꯭ꯔꯦ꯫ ꯑꯗꯩꯗꯤ ꯑꯩꯅ ꯀꯔꯤꯒꯤ ꯂꯦꯛꯊꯕ ꯕꯨꯠꯅ ꯉꯁꯤꯗꯤ ꯅꯨꯡꯄꯥꯛꯇ ꯐꯤ ꯍꯥꯏꯗꯠꯄꯒꯨꯝ ꯍꯥꯏꯗꯠꯄ ꯇꯥꯔꯦꯗꯅ ꯗꯞ ꯗꯞ ꯐꯨꯊꯕꯅꯤ꯫ ꯑꯩꯒꯤ ꯈꯨꯐꯨꯗꯣ ꯈꯥꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯃꯈꯨꯠꯇꯣ ꯂꯣꯟꯅꯔꯒ ꯐꯨꯕ ꯂꯦꯞꯄꯤꯔꯣ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯕꯨꯠꯇꯣ꯫ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩ ꯂꯩꯔꯝꯗ꯭ꯔꯕ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯑꯗꯨꯝ ꯁꯤꯔꯦ꯫ ꯑꯩ ꯂꯩꯔꯝꯕꯒꯤ ꯃꯥ ꯍꯤꯡꯂꯕꯒꯤ ꯋꯥꯅꯤꯀꯣ ꯑꯗꯨꯒ ꯅꯠꯂꯝꯗ꯭ꯔꯗꯤꯕ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯌꯦꯡꯂꯛꯄꯗ ꯉꯁꯥꯏꯈꯩ ꯃꯥꯒꯤ ꯋꯥꯔꯤ ꯇꯥꯔꯝꯕ ꯃꯇꯥꯎꯁꯤꯡꯗꯣ ꯃꯥꯒꯤ ꯋꯥꯔꯤꯗꯣ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯂꯣꯏꯅ ꯆꯠꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯂꯣꯏ ꯆꯠꯈ꯭ꯔ ꯃꯥꯜꯂꯤꯅꯤ꯫ ꯑꯁ ꯑꯩꯅꯗꯤ ꯁꯣꯝꯗ ꯈꯅꯥꯎꯒ ꯀꯪꯈꯩ ꯃꯥꯟꯅꯕ ꯍꯥꯏꯗꯅ ꯋꯥꯔꯤꯒꯁꯤ ꯂꯤꯔꯤ ꯋꯥꯔꯤꯒꯩ ꯂꯤꯔꯤ ꯑꯗꯨꯕꯨ ꯑꯣꯟꯊꯣꯔꯛꯄꯗ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯋꯥꯅꯤ꯫ ꯑꯁꯨꯝꯅ ꯄꯣꯏꯔꯩ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯅꯤꯡꯊꯦꯝꯅ ꯁꯅꯥꯒꯤ ꯑꯁꯣꯛꯄꯁꯤꯡꯗꯨ ꯍꯤꯗꯥꯛ ꯍꯥꯞꯄꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯆꯧ ꯏꯁꯥꯗꯣ ꯀꯩꯗꯧꯒꯦ ꯈꯔ ꯐꯕ꯭ꯔꯣ? ꯀꯥꯏꯗꯒꯤ ꯐꯕꯅꯣꯗ ꯍꯛꯆꯥꯡꯁꯦ ꯂꯣꯏꯅ ꯊꯤꯟꯗꯣꯛꯏ꯫ ꯊꯤꯟꯗꯣꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯆꯣꯡꯕꯒ ꯐꯟꯕꯒ ꯑꯃꯨꯛꯇꯣꯏꯕ ꯃꯤꯔꯥꯡꯁꯤ ꯃꯉꯥꯏ ꯐꯛꯂꯥꯡꯗ ꯅꯞ ꯅꯞꯇꯅꯒ ꯆꯠꯂꯗꯅ ꯐꯅꯕꯨ ꯍꯩꯅꯦ ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ꯫ ꯅꯤꯡꯊꯦꯝꯅ ꯌꯥꯔꯦ ꯇꯣꯝ ꯋꯥꯊꯤ ꯉꯥꯡꯂ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯒꯣꯜꯒꯤ ꯁꯖꯤ ꯑꯃꯨꯛꯇ ꯀꯛꯄꯤꯔꯨꯆꯣ꯫ ꯍꯧꯔꯛꯑꯅꯤ ꯑꯩꯈꯣꯏ ꯇꯌꯥꯏꯒꯤ ꯍꯧꯅꯕꯤ ꯑꯩ ꯎꯕ ꯈꯨꯗꯤꯡꯒꯤ ꯄꯥꯈꯣꯟ ꯁꯤꯕꯁꯤ ꯃꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯌꯨꯝꯗ ꯂꯩꯗꯣꯏꯖꯥꯠꯅꯣ ꯈꯪꯗꯦ꯫ ꯈꯔ ꯊꯨꯅ ꯀꯣꯟꯅꯨꯡ ꯆꯠꯈ꯭ꯔꯗꯤ ꯐꯗꯧꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯤꯈꯩ ꯑꯩꯉꯣꯟꯗ ꯏꯅꯦꯝꯕꯣꯛ ꯁꯥꯗꯅ ꯁꯤ ꯇꯧ ꯑꯗꯥ ꯇꯧ ꯑꯗꯨꯝ ꯇꯧ ꯂꯩꯔꯅꯤꯕ꯫ ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯐꯝꯗꯦꯡꯗꯅ ꯂꯩꯔꯅꯨ ꯆꯠꯂꯣ ꯁꯒꯣꯜꯗꯣ ꯉꯁꯤ ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯤꯕꯅꯤ꯫ ꯍꯣꯏ ꯑꯗꯨ ꯉꯥꯏꯈꯣ ꯑꯩꯈꯣꯏꯒꯤ ꯍꯧꯗꯣꯡ ꯃꯆꯥ ꯑꯃ ꯂꯣꯏꯁꯤꯗꯅ ꯑꯩꯅ ꯌꯥꯝ ꯂꯨꯅ ꯇꯧꯖꯕ ꯑꯩꯒꯤ ꯍꯧꯗꯣꯡ ꯊꯝꯕꯥꯜꯁꯨ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯃꯨꯠ ꯆꯪꯉꯤꯅꯦꯅ ꯍꯤꯡꯁꯥ ꯍꯦꯛꯇ ꯁꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯧꯗꯣꯡ ꯃꯆꯥ ꯑꯝꯇ ꯂꯣꯏꯁꯦ꯫ ꯀꯩꯅꯣ ꯑꯩꯅ ꯑꯩꯈꯣꯏ ꯍꯧꯗꯣꯡꯗꯣ ꯆꯥꯈ꯭ꯔꯕ? ꯑꯁ ꯊꯨꯛ ꯊꯨꯛ ꯂꯥꯎꯏ ꯏꯆꯥꯁꯦ ꯇꯨꯀꯠꯆꯩ ꯌꯥꯝꯅ꯫ ꯆꯥꯈꯩ ꯆꯥꯊꯣꯛꯈ꯭ꯔꯒ ꯊꯨꯛ ꯊꯨꯛ ꯂꯥꯎꯏ ꯀꯥꯏꯅ ꯄꯛꯇꯦꯀꯣ꯫ ꯑꯩꯅꯦ ꯑꯩꯒꯤ ꯍꯧꯗꯣꯡ ꯆꯥꯈꯤꯕꯒꯤ ꯏ ꯌꯥꯝ ꯀꯥꯔꯤꯕꯖꯥꯠꯅꯤ ꯇꯥꯆꯧ ꯅꯪ꯫ ꯅꯤꯡꯊꯦꯝꯅ ꯌꯥꯔꯦ ꯃꯁꯤ ꯉꯪꯕꯤ ꯌꯥꯁꯤꯗ ꯆꯠꯂꯣ ꯑꯩꯅ ꯍꯥꯏꯗꯣ ꯇꯧꯔꯨꯆꯣ꯫ ꯑꯣ ꯇꯧꯔꯒꯦ ꯅꯅꯥꯏ ꯑꯩꯈꯣꯏ ꯁꯅꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕ ꯁꯤꯟꯊꯥꯗꯣ ꯄꯥꯡꯂꯨꯔꯒꯦ꯫ ꯑꯗꯨꯒꯅꯦ ꯇꯌꯥꯏ ꯃꯇꯨꯡ ꯃꯅꯥꯎꯗꯤꯅꯦ ꯌꯨꯝ ꯍꯜꯂꯛꯄꯗ ꯂꯝꯕꯤ ꯑꯁꯝꯕꯗꯒ ꯐꯥꯎꯔꯒ ꯍꯟꯕꯤꯔꯛꯀꯅꯨꯀꯣ ꯑꯩ ꯄꯦꯟꯖꯔꯦ꯫ ꯑꯁꯤ ꯍꯥꯏꯅ ꯄꯣꯏꯔꯩ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯝꯂꯤꯕ ꯃꯇꯝꯅꯤ꯫ ꯄꯣꯏꯔꯩꯗꯣ ꯍꯪꯆꯤꯠ ꯂꯥꯡꯒꯦ ꯍꯥꯏꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄꯗ ꯃꯪꯒꯣꯜꯗ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯣꯏꯃ ꯉꯔꯥꯡꯒꯤ ꯕꯨꯠꯇꯨꯕꯨ ꯂꯥꯛꯑꯦ꯫ ꯑꯁꯤ ꯍꯥꯏꯅ ꯄꯣꯏꯔꯩ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ ꯑꯗꯨꯒ ꯃꯌꯥꯝꯕ ꯑꯅꯤꯒ ꯃꯃꯥꯒ ꯂꯣꯏꯅꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤꯗꯨ ꯅꯤꯡꯊꯦꯝꯗ ꯌꯦꯡꯂꯛꯇꯨꯅ ꯇꯥ ꯅꯤꯡꯊꯦꯝ ꯄꯣꯏꯔꯩ ꯏꯆꯦ ꯏꯉꯦꯜꯂꯩ ꯅꯪ ꯑꯣꯏꯔꯦ꯫ ꯏꯉꯦꯜꯂꯩ ꯄꯤꯍꯧ ꯇꯧꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯇꯥ ꯅꯤꯡꯊꯦꯝ ꯅꯪ ꯀꯣꯅꯨꯡꯗꯒꯤ ꯍꯜꯂꯛꯂꯒ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯑꯩꯕꯨ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯅ ꯇꯧꯔꯤꯕ꯭ꯔꯥ? ꯀꯣꯅꯨꯡꯒꯤ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗ ꯎꯔꯨꯕꯗꯒꯤ ꯅꯪ ꯑꯩꯕꯨ ꯃꯤꯔꯥꯏꯕ ꯍꯧꯔꯛꯂꯕ꯭ꯔꯥ? ꯅꯤꯡꯊꯦꯝ ꯏꯉꯦꯜꯂꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯑꯃꯗꯤ ꯃꯌꯥꯝꯕ ꯃꯅꯥꯎꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯗꯨꯅ ꯇꯨꯃꯤ ꯂꯩ꯫ ꯄꯣꯏꯔꯩꯅ ꯁꯤ ꯌꯧꯁꯤꯜꯂꯗꯤ ꯇꯥꯆꯧ ꯏꯃꯥ ꯑꯩꯈꯣꯏ ꯏꯃꯨꯡ ꯆꯪꯉꯁꯤ ꯃꯣꯏ ꯁꯥꯕꯤ ꯁꯅꯧ ꯑꯅꯤꯁꯦ ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯤꯗꯣꯡꯅꯖꯔꯨꯁꯅꯨ꯫ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏꯁꯤꯡꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯈꯣꯏꯅ ꯆꯪꯈ꯭ꯔꯕꯗ ꯅꯤꯡꯊꯦꯝ ꯏꯉꯦꯜꯂꯩꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯏꯉꯦꯜꯂꯩ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯄꯥꯝꯗꯕ ꯃꯤꯔꯥꯏꯈꯤꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯑꯩꯁꯤ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯍꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯗꯒꯤ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯉꯝꯗꯕꯅꯤ꯫ ꯁꯥꯎꯔꯅꯨ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯃꯊꯪꯗꯗꯤ ꯌꯨꯝꯍꯩ ꯑꯔꯣꯛꯄꯒ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯍꯥꯟꯅ ꯂꯥꯛꯑꯒꯦꯕ ꯁꯥꯎꯔꯅꯨ ꯁꯤ꯫ ꯅꯊꯥ ꯇꯧꯔ ꯅꯪ ꯅꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯅꯪ ꯌꯥꯝ ꯊꯥꯖꯗ꯭ꯔꯗꯤ ꯉꯁꯤ ꯅꯪ ꯌꯨꯝꯗ ꯍꯟꯈ꯭ꯔꯅꯨ ꯑꯩꯈꯣꯏ ꯆꯦꯜꯂꯁꯤ꯫ ꯄꯣꯏꯔꯩ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗꯒꯤ ꯆꯦꯞꯊꯔꯛꯇꯨꯅ ꯑꯣ ꯑꯗꯨꯅ ꯐꯔꯦ ꯃꯁꯤ ꯉꯥꯡꯁꯤꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ꯫ ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯊꯦꯝ ꯏꯀꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯃꯈꯣꯡꯅ ꯇꯣꯡꯂꯤꯕ ꯐꯤꯅꯥꯠ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯄꯣꯏꯔꯩꯗ ꯂꯪꯂꯛꯂꯝꯃꯤ꯫ ꯄꯣꯏꯔꯩ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯈꯩ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯤꯡꯊꯦꯝꯗ ꯏꯉꯦꯜꯂꯩꯗꯨ ꯆꯦꯜꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯐꯥꯗꯨꯅ ꯄꯨꯔꯛꯈꯤꯕ ꯕꯨꯠ ꯇꯣꯟꯗꯥꯡꯕꯤꯗꯨ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯗꯨꯅ ꯃꯥꯒꯤ ꯄꯥꯈꯣꯟ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯇꯣꯟꯗꯥꯡꯕꯤ ꯑꯩꯁꯦ ꯆꯤꯡꯌꯥꯗꯨꯗ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯅꯨꯡꯉꯥꯏꯅ ꯏꯊꯟꯗ ꯑꯗꯨꯝ ꯂꯩꯖꯔꯝꯕꯅ ꯍꯦꯟꯅ ꯐꯔꯝꯕꯖꯥꯠꯅꯤꯀꯣ꯫ ꯁꯛꯍꯦꯟꯕ ꯄꯥꯈꯪꯗꯨꯗ ꯉꯥꯎꯈꯤꯗꯨꯅ ꯂꯝꯍꯦꯟꯕꯤ ꯊꯃꯣꯏꯁꯦ ꯐꯥꯖꯤꯟꯕ ꯉꯝꯗ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯍꯅꯨꯕ ꯑꯃꯥꯏꯕ ꯀꯣꯛꯇꯥꯡꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯅ ꯂꯩꯔꯦꯕ꯫ ꯃꯤꯅꯥꯏ ꯍꯩꯁꯦ ꯑꯩꯁꯤꯅꯤ ꯃꯤꯅꯥꯏ ꯄꯦꯜꯂꯕꯅꯤ ꯑꯩꯁꯤ ꯄꯦꯜꯂꯦꯗꯀꯣ ꯑꯩꯒꯤ ꯄꯨꯟꯁꯤꯌꯦ꯫ ꯍꯩ ꯑꯗꯣ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯒꯤ ꯏꯪꯈꯣꯜꯗꯣ ꯐꯖꯅ ꯇꯧꯅꯤ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯏꯪꯈꯣꯜꯗꯣ ꯇꯧꯕ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯄꯣꯠ ꯆꯩ ꯊꯥꯗꯣꯏꯅꯤ ꯏꯪꯈꯣꯜꯗꯣ ꯁꯠ ꯇꯧ꯫ ꯕꯨꯠ ꯇꯣꯟꯗꯥꯡꯕꯤꯗꯨ ꯃꯥꯅ ꯏꯪꯈꯣꯜꯗꯨ ꯇꯧꯅ ꯏꯪꯈꯣꯜ ꯇꯧ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯑꯣ ꯇꯧꯒꯦ ꯏꯪꯈꯣꯜꯁꯦ ꯑꯩ ꯇꯧꯒꯦ꯫ ꯃꯁꯤꯒꯤ ꯕꯨꯠꯁꯤ ꯃꯁꯤ ꯁꯣꯏꯔꯣꯏꯁꯦ ꯃꯁꯦ ꯀꯩꯅꯣ ꯈꯪꯗꯦꯕ ꯃꯤꯅ ꯏꯪꯈꯣꯜꯁꯤ ꯇꯧꯔꯤꯃꯛꯇꯗ ꯏꯪꯈꯣꯜ ꯇꯧꯅ ꯁꯥꯎꯅꯤꯡꯉꯦꯕ ꯑꯩ ꯁꯥꯎꯅꯤꯡꯉꯛ ꯇꯥꯕ꯫
ꯑꯣ ꯑꯩꯅꯦ ꯀꯔꯤꯝꯇ ꯍꯥꯏꯖꯔꯣꯏꯒꯦ ꯅꯪꯒꯤ ꯊꯣꯛꯄ ꯇꯧꯔꯣꯀꯣ ꯖꯥꯠ ꯖꯥꯠꯅꯤ ꯕꯨꯠꯁꯤꯁꯨ ꯃꯁꯤꯒꯤ ꯍꯅꯨꯕꯁꯦ ꯍꯅꯨꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤꯀꯣ ꯅꯨꯄꯥ ꯃꯥꯟꯕ ꯑꯃꯗꯤ ꯌꯥꯎꯔꯤ ꯃꯁꯛꯁꯦ ꯅꯣꯛꯂꯛꯄꯗ ꯀꯥꯁꯦ ꯃꯇꯧ ꯌꯥꯝ ꯂꯩꯌꯦꯕ ꯑꯩꯒꯤ ꯂꯝꯍꯦꯟꯕꯤ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕꯤ ꯊꯃꯣꯏ ꯂꯀꯥꯅꯨꯡꯁꯤꯗ ꯑꯃꯥꯏꯕ ꯍꯅꯨꯕꯁꯤꯒꯤ ꯃꯃꯤ ꯇꯥꯕ ꯍꯧꯔꯛꯏ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯃꯥꯏꯕ ꯍꯅꯨꯕꯁꯦ ꯌꯦꯡꯂꯒ ꯁꯨꯝ ꯅꯨꯡꯁꯤꯔꯛꯏ ꯃꯁꯤꯗꯤ ꯀꯥꯟꯅꯄꯣꯠꯇꯦ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇ ꯀꯧꯒꯦꯗꯍꯦ ꯑꯣ ꯃꯈꯣꯏ ꯃꯄꯥ ꯍꯩ ꯍꯩꯅꯗꯦ ꯅꯀꯣꯛ ꯅꯔꯨꯏ ꯇꯥꯡ ꯇꯥꯡꯈꯩ ꯃꯀꯣꯛꯁꯤ ꯃꯁꯤ ꯃꯈꯣꯏ ꯃꯄꯥ ꯀꯥꯏꯗꯣ ꯅꯦꯠꯊꯔꯛꯇꯨꯅ ꯁꯤꯅꯤꯍꯦ ꯅꯪ ꯍꯩꯃꯥ ꯌꯥꯝ ꯆꯥꯊꯤꯑꯦ ꯃꯁꯤ ꯍꯅꯨꯕꯁꯦ ꯇꯥꯟꯖꯗ꯭ꯔꯦ ꯌꯥꯝꯅ ꯃꯤꯅ ꯅꯨꯡꯁꯤꯅ ꯃꯈꯣꯏ ꯃꯄꯥ ꯀꯧꯔꯒ ꯅꯦꯠꯊꯔꯛꯇꯨꯅ ꯁꯤꯅꯤ ꯅꯠꯇꯦ ꯁꯤꯕꯨ ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯍꯥꯏꯕ ꯑꯩ ꯕꯨꯠ ꯑꯈꯠꯄꯤ ꯅꯄꯥꯔꯣ ꯃꯁꯤ ꯊꯣꯔꯥꯕꯤꯁꯤ ꯃꯁꯤ ꯃꯤ ꯀꯌꯥꯗꯣ ꯁꯤꯇ꯭ꯔꯤꯝ ꯌꯦꯡꯉꯨꯅꯦ ꯑꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯑꯃꯥꯏꯕ ꯑꯩꯕꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯃꯤꯅꯥꯏ ꯁꯥꯗꯅ ꯊꯕꯛ ꯁꯤꯖꯤꯟꯅꯔꯒ ꯊꯝꯕꯤꯔꯅꯣ ꯑꯩꯕꯨ ꯏꯅꯤꯡ ꯇꯝꯍꯟꯕꯤꯔꯣ ꯑꯩꯅ ꯅꯪꯕꯨ ꯊꯕꯛ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯤꯕꯁꯦ ꯅꯪꯅ ꯃꯤꯕꯨ ꯑꯋꯥꯕ ꯄꯤꯔꯨꯕꯒꯤ ꯂꯥꯛꯅꯔꯤꯕꯅꯤꯅꯦ ꯈꯪꯅꯕ꯭ꯔꯥ ꯅꯪꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛꯇꯣ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯌꯥꯖꯔꯕ ꯀꯥꯟꯗ ꯅꯪꯕꯨ ꯑꯩꯅ ꯂꯩꯔꯝꯂꯦꯅ ꯊꯥꯕꯤꯗꯧꯔꯤꯕꯅꯤ ꯑꯣ ꯑꯩ ꯏꯁꯥꯅꯅꯦ ꯑꯩꯅ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯣ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯖꯔꯦ ꯑꯩꯕꯨꯅꯦ ꯅꯪꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯟꯕꯁꯦ ꯂꯦꯞꯄꯤꯔꯣ ꯑꯩꯕꯨ ꯂꯩꯔꯝꯂꯦꯅ ꯊꯥꯕꯤꯔꯣ ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯅꯣꯏ ꯁ꯭ꯋꯥꯏꯁꯦ ꯊꯥꯕꯤꯔꯅꯤꯗ ꯅꯪꯒꯤ ꯅꯊꯧꯗꯣ ꯁꯠ ꯂꯣꯏꯁꯤꯜꯂꯨꯀꯣ ꯑꯩꯅ ꯍꯌꯦꯡ ꯑꯍꯤꯡꯗ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯩꯔꯝꯂꯦꯅ ꯊꯥꯕꯤꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯏꯃꯨꯡꯗ ꯆꯪꯈꯤ ꯕꯨꯠ ꯇꯣꯟꯗꯥꯡꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯥꯛ ꯃꯈꯥꯗꯨꯗ ꯐꯝꯗꯨꯅ ꯃꯁꯤꯒꯤ ꯍꯅꯨꯕꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯗ ꯃꯥꯜꯂꯦꯅꯦ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯂꯕ ꯀꯥꯟꯁꯤꯗ ꯑꯩꯕꯨ ꯂꯩꯔꯝꯂꯦꯅ ꯊꯥꯕꯤꯔꯒꯦ ꯍꯣꯏꯗ ꯂꯩꯔꯝꯂꯦꯟꯗꯨ ꯑꯣꯏꯅ ꯇꯤꯟꯖꯈ꯭ꯔꯒꯦ ꯑꯗꯨꯒ ꯃꯄꯣꯛ ꯑꯃ ꯑꯣꯏꯅ ꯄꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯕꯨꯠ ꯇꯣꯟꯗꯥꯡꯕꯤꯗꯨ ꯂꯣꯡꯅ ꯂꯩꯃꯥꯏꯗꯨꯗ ꯍꯤꯞꯊꯗꯨꯅ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖꯃꯥꯕꯨ ꯌꯦꯡꯗꯨꯅ ꯉꯁꯤꯗꯤ ꯑꯗꯨꯉꯩ ꯑꯩꯅ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯉꯩ ꯏꯃꯥꯅ ꯑꯩꯕꯨ ꯄꯣꯕꯤꯗꯨꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯄꯤꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯑꯩꯒꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯦ ꯑꯩꯅ ꯂꯥꯏꯅ ꯍꯦꯛ ꯃꯥꯡꯍꯜꯂꯤꯗ ꯄꯣꯛꯉꯝꯗꯅ ꯄꯣꯛ ꯃꯤꯑꯣꯏ ꯃꯄꯣꯛꯁꯦ ꯑꯩꯅ ꯏꯗꯣꯝ ꯊꯋꯥꯏ ꯊꯥꯔꯨꯕ ꯑꯩꯕꯨ ꯄꯪꯕ ꯀꯅꯥꯝꯇ ꯂꯩꯔꯝꯃꯣꯏ ꯏꯁꯥꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯈꯔꯒꯤꯗꯃꯛ ꯃꯃꯜ ꯌꯥꯝꯂꯕ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯗꯨꯅ ꯏꯗꯣꯝ ꯁꯤꯖꯔꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯊꯋꯥꯏ ꯃꯤꯔꯥꯜꯂꯝꯕ ꯑꯣꯏꯗꯨꯅ ꯂꯩꯔꯦꯗꯣ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯍꯥꯏꯕꯁꯤꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯑꯋꯥꯕ ꯀꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯗꯣꯝ ꯊꯋꯥꯏ ꯊꯥꯖꯕꯁꯦ ꯌꯥꯝꯅ ꯄꯥꯡꯗꯕ ꯂꯤꯆꯠꯅꯤ ꯄꯨꯟꯁꯤꯕꯨ ꯑꯗꯨꯃꯛ ꯋꯥꯗꯨꯅꯗ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯋꯥꯔꯛꯄ ꯃꯤꯀꯨꯞꯇ ꯊꯧꯅꯥ ꯐꯅ ꯂꯥꯟꯊꯦꯡꯅꯗꯨꯅ ꯋꯥꯕꯒꯤ ꯄꯜ ꯑꯗꯨ ꯂꯥꯟꯗꯨꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯃꯍꯥꯛ ꯑꯗꯨꯅ ꯇꯔꯥꯝꯅ ꯑꯣꯛꯂꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯔꯣꯏꯗꯕꯅꯤ ꯑꯩꯒꯤ ꯁꯤꯒꯤ ꯋꯥꯈꯜꯁꯦ ꯅꯍꯥꯟ ꯑꯩꯅ ꯍꯤꯡꯂꯤꯉꯩꯗ ꯈꯟꯖꯔꯝꯂꯕꯗꯤ ꯑꯩꯁꯤ ꯁꯤꯔꯝꯂꯣꯏꯗꯧꯅꯤ ꯀꯣꯟꯅ ꯂꯥꯛꯄ ꯋꯥꯈꯜꯗꯤ ꯀꯥꯎꯔꯒ ꯇꯥꯟꯈꯣꯟ ꯍꯥꯏꯅꯕ ꯇꯥꯏ ꯑꯗꯨꯗꯤ ꯑꯩꯒꯤ ꯁꯛꯊꯤ ꯍꯟꯕ ꯄꯣꯛꯁꯦ ꯐꯨꯛꯇꯠꯂꯒ ꯑꯃꯨꯛ ꯀꯥꯎꯒꯦꯗꯦ ꯑꯁꯤ ꯍꯥꯏꯅ ꯃꯁꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯃꯗꯨꯝ ꯐꯨꯛꯇꯠꯆꯗꯨꯅ ꯃꯈꯣꯡ ꯑꯗꯨꯅ ꯀꯥꯎꯔꯝꯃꯤ ꯑꯁ ꯀꯝꯗꯧꯏ ꯕꯨꯠ ꯇꯣꯟꯗꯥꯡꯕꯤꯒꯤ ꯑꯇꯠꯄ ꯃꯀꯣꯛ ꯑꯗꯨ ꯑꯃꯨꯛ ꯐꯟ ꯆꯣꯡꯉꯛꯇꯨꯅ ꯂꯥꯛꯂꯒ ꯃꯁꯥꯗꯨꯗ ꯃꯇꯣꯝꯇ ꯄꯥꯟꯁꯤꯟꯖꯩ ꯍꯩꯃꯥ ꯑꯣꯟꯅꯔꯤꯅꯦ ꯄꯥꯟꯐꯝ ꯆꯥꯗ꯭ꯔꯦ ꯃꯥꯏꯅ ꯇꯨꯡꯂꯣꯝꯗ ꯂꯩꯔꯦ ꯑꯝꯇ ꯁꯦꯝꯗꯣꯛꯈꯤꯒꯦ ꯌꯥꯗ꯭ꯔꯦ ꯁꯤꯗꯤ ꯑꯁꯤ ꯍꯥꯏꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯁꯦꯝꯗꯨꯅ ꯄꯥꯟꯁꯤꯜꯂꯤ ꯌꯥꯔꯦ ꯁꯤ ꯑꯣꯏꯔꯗꯤ ꯀꯣꯛꯁꯤ ꯑꯗꯨꯝ ꯅꯥꯔꯦꯗ ꯑꯩꯅ ꯍꯩꯖꯤꯟꯗꯅ ꯀꯥꯎꯔꯨꯕꯗꯒꯤ ꯀꯥꯟꯅꯗꯦ ꯍꯌꯦꯡꯗꯤ ꯑꯩ ꯂꯩꯔꯝꯂꯦꯅ ꯆꯠꯂꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯍꯅꯨꯕ ꯑꯃꯥꯏꯕ ꯀꯣꯛꯇꯥꯡꯕꯁꯦ ꯃꯥꯒꯤ ꯏꯪꯈꯣꯜꯁꯦ ꯇꯧꯕ ꯂꯣꯏꯁꯤꯟꯕꯤꯔꯝꯂꯒꯦ ꯃꯁꯤꯅ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯣꯜ ꯑꯣꯏꯔꯒꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯕꯨꯠ ꯇꯣꯟꯗꯥꯡꯕꯤꯒꯤ ꯊꯋꯥꯏꯗꯨ ꯂꯩꯔꯝꯂꯦꯟꯗ ꯊꯥꯕꯤꯈꯤꯔꯝꯃꯤ ꯃꯇꯝ ꯀꯨꯏꯅ ꯀꯪꯉꯥꯎꯅꯔꯕ ꯊꯋꯥꯏ ꯑꯣꯏꯗꯨ ꯂꯩꯔꯝꯕ ꯕꯨꯠ ꯇꯣꯟꯗꯥꯡꯕꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯂꯩꯔꯝꯂꯦꯟꯗ ꯇꯤꯟꯕ ꯐꯪꯖꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗ ꯅꯤꯡꯊꯦꯝꯁꯨ ꯏꯪꯍꯦꯜꯂꯩꯒ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ